Hi ma'am. Ni lepuraba matungda ngasi live amuk re ma'am changbiro. Hello ma'am. Miru kanam changtre. Kaino kanam changtre. Live si itom de thadro malini. Hoy. Give up. Hoy live thase hai ba sen nang singdo. Live thare changbiro o. Live thare ngadena ne kwa changaro ba du live thadra na live thase talk. Hello ma'am. Live ka namin RK Tonton lae. Ay sangay he. Ay mingkora o. Minghora ba? Ngasi di mingkaw na ragom si. Ngasi di wari wa tayo niya sumsaners. Kayo ngasi di amije. Inta sanga kitre. Nushigitaban ko din. Ina. Nushibanangi nushiwari kaya. Tamogi. Hello ma'am. Mi yang biwa karabu. Thank you. Sura sakzarabo. Saksare. Ay ming amta karo aduga ay tumjarage. Nang tumdoy ordi ming kauraroge. Haydi live yung binaba mi jam laytre ba aduna. Live adum yung kay ano. Kay mathil haydoro. Hinjang oragana koy gino nga thomba chai. Wahiduna no kali. Nagsayitas kali. Ngasi nang kagtarabo taydi ama yarakini ama ngastang la yarakini mathabang ngang tawag kaidawrino latharine ma'am lab yengbirbasingbu thank you aduga lab yengbigadarbasingsu yengbini khanbirambasingsu lab changbirao ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯥꯕꯗꯁꯨ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯑꯃ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯦꯞꯄꯅꯤ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯅꯔꯕꯣ ꯍꯣꯏ ꯐꯔꯦ ꯂꯥꯏꯐꯁꯦ ꯌꯦꯡꯉꯒꯦ ꯍꯥꯏꯒꯦ ꯇꯣꯟ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯃꯤꯡ ꯀꯧꯔꯕꯅꯦ ꯑꯇꯩꯗꯤ ꯀꯩꯅꯣ ꯑꯇꯩ ꯃꯌꯥꯝꯗꯤ ꯇꯨꯃꯤꯟꯅ ꯂꯥꯏꯚ ꯌꯦꯡꯈꯤꯁꯦ ꯀꯃꯦꯟ ꯃꯆꯥ ꯑꯃꯃꯝ ꯁꯨꯝ ꯄꯤꯔꯣ ꯁꯪꯕ ꯀꯥꯟꯗ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯌꯦꯡꯖꯒꯦ ꯑꯗꯨꯝ ꯁꯪꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯍꯥꯏꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯝ ꯆꯤꯟꯕ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯐꯔꯛ ꯇꯥꯗꯅ ꯅꯨꯡꯇꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯕꯗꯣ ꯑꯗꯨꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯁꯪꯕ ꯀꯥꯟ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯑꯅꯤꯗꯨꯗꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯅꯤꯗꯣ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ ꯑꯃꯗꯤ ꯌꯥꯎꯔꯣꯏ ꯉꯁꯤ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯛ ꯌꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯀꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯣ ꯁꯨꯝ ꯇꯨꯃꯤꯟꯅ ꯊꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯅꯛꯅꯔꯒꯁꯨꯝ ꯎꯅꯔꯒꯁꯨꯝ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯕꯗꯣ ꯅꯪꯅ ꯈꯪꯕꯤꯌꯨ ꯄꯨꯛꯅꯤꯡꯗ ꯈꯟꯖꯧ ꯅꯪꯒꯤꯅꯤ ꯊꯃꯣꯏꯁꯤ ꯍꯣꯡꯂꯔꯣꯏ ꯈꯣꯡꯐꯝ ꯑꯁꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦ ꯉꯥꯡꯅꯕꯗꯣ ꯏꯁꯩ ꯁꯨꯝ ꯉꯪꯕꯅꯤꯗ
ꯅꯪꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯍꯌꯦꯜꯗꯒꯤꯅꯦ ꯍꯌꯦꯜ ꯎꯆꯤꯋꯥ ꯍꯌꯦꯜ ꯈꯪꯗ꯭ꯔꯒꯁꯨ ꯎꯆꯤꯋꯥ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯐꯥꯎ ꯊꯥꯈꯤꯗꯣꯏꯅꯣ ꯂꯥꯏꯚꯁꯤꯕꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯁꯨꯝ ꯊꯥꯈꯤꯅꯤ ꯅꯪ ꯃꯤꯡꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡꯔꯣ ꯍꯥꯏꯁꯦ ꯅꯪꯒꯤꯔꯣ ꯑꯩꯒꯤꯔꯣ ꯑꯥꯔ ꯀꯦ ꯇꯣꯟꯊꯣꯟ ꯅꯪ ꯍꯥꯏꯁꯦ ꯑꯩ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯇꯩꯈꯩꯗꯤ ꯀꯩꯅꯣ ꯂꯥꯏꯚ ꯌꯦꯡꯕꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯉꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯤ ꯑꯣꯏꯔꯒꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕ ꯃꯤꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯒ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯍꯥꯏꯕꯅꯦ ꯏꯆꯟ ꯑꯩꯒꯤ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯅꯪꯁꯦ ꯑꯩꯒꯤꯗ ꯁꯨꯝ ꯈꯜꯍꯜꯂꯤꯕ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯦ ꯀꯩꯅꯣ ꯃꯤ ꯑꯃꯇꯪ ꯅꯝꯃꯦꯀꯣ ꯂꯥꯏꯚ ꯌꯦꯡꯉꯗꯤꯀꯣ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯣꯕ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯒꯦ ꯋꯥꯍꯩꯗꯨꯅ ꯅꯣꯛꯍꯜꯂꯤ ꯅꯪꯁꯦ ꯑꯩꯒꯤꯗ ꯁꯨꯝ ꯈꯜꯍꯜꯂꯤꯕ ꯑꯣ ꯑꯩꯁꯨ ꯈꯪꯂꯤ ꯎꯒꯨꯝ ꯇꯧꯔꯦꯅ ꯑꯣ ꯎꯈ꯭ꯔꯕꯣ ꯑꯩꯁꯦ ꯎꯔꯝꯕꯁꯨ ꯌꯥꯔꯦ ꯑꯩꯅꯦ ꯅꯝꯃꯤꯗꯨꯕꯣꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯇꯩꯁꯨ ꯅꯝꯕꯤꯔꯛꯑꯣ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯣ ꯑꯇꯩꯁꯨ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯣ ꯁꯅꯥꯊꯣꯏ ꯌꯨꯝꯈꯥꯝ ꯀꯩ ꯂꯝꯗꯒꯤꯅꯣ ꯅꯪꯗꯤ ꯍꯌꯦꯜꯗꯒꯤꯅꯦ ꯎꯆꯤꯋꯥ ꯍꯌꯦꯜ ꯍꯥꯏ ꯍꯦꯜꯂꯣ ꯀꯨꯕꯔ ꯂꯥꯏꯁ꯭ꯔꯝ ꯂꯥꯏꯚ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯆꯥꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯟꯅꯔꯕꯣ ꯈꯔ ꯀꯦꯔꯒ ꯅꯝꯃꯛꯑꯣ ꯆꯝꯃꯜꯂꯦ ꯅꯨꯄꯤꯗꯤ ꯈꯔ ꯀꯦꯗ꯭ꯔꯗꯤ ꯌꯥꯗꯕꯅꯦ ꯁꯨꯝ ꯍꯥꯏꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣꯀꯣ ꯑꯗꯨꯗꯨꯅ ꯄꯪꯀꯦꯗ ꯀꯦꯁꯟꯕꯗꯨꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯅꯅꯦꯀꯣ ꯌꯨꯝꯗ ꯂꯩꯕꯅꯦ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯄꯪꯀꯦ ꯀꯦꯕꯗꯨꯁꯨ ꯍꯦꯛ ꯇꯜꯂꯤꯗꯅ ꯍꯥꯏ ꯃꯥꯏ ꯂꯦꯞꯄꯣꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯀꯨꯕꯔꯂꯥꯏꯁꯝ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀ꯭ꯂꯥꯁꯇꯣ ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯣꯏ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯄꯨꯂꯞ ꯄꯨꯟꯅ ꯃꯌꯥꯝꯁꯨ ꯍꯪꯉꯦꯕ ꯁꯅꯥꯊꯣꯏ ꯌꯨꯝꯈꯥꯝ ꯀꯩꯅꯣ ꯃꯤꯡ ꯄꯥꯔꯛꯀꯅꯣ ꯍꯥꯏ ꯃꯥꯜꯂꯦ ꯑꯣ ꯃꯤꯡ ꯄꯥꯔꯛꯀꯅꯣ ꯄꯥꯔꯣꯏ ꯑꯩꯅ ꯁꯨꯝ ꯀꯃꯦꯟ ꯄꯤꯔꯛꯄꯗꯨꯗ ꯃꯤꯡꯗꯨꯒ ꯄꯨꯟꯅ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯂꯤꯡꯖꯦꯜꯅ ꯏꯆꯝ ꯆꯝꯅ ꯀꯦꯕꯅ ꯍꯦꯟꯅ ꯐꯖꯕ ꯊꯦꯡꯀ꯭ꯌꯨ ꯏꯁꯤꯡꯗꯣ ꯊꯥꯡꯊꯔꯗꯤ ꯃꯌꯥꯝ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯟꯅꯔꯒꯦ ꯑꯦꯁ ꯀꯌꯥꯅꯣ ꯑꯗꯨꯁꯨ ꯂꯣꯏꯔꯛꯄꯗ ꯍꯥꯏꯔꯒꯦ ꯄꯨꯟꯅ ꯃꯤꯁꯨ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯆꯍꯤꯒ ꯀ꯭ꯂꯥꯁꯀꯗꯤ ꯑꯅꯝꯕ ꯍꯪꯉꯦ ꯀꯃꯥꯏꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯏꯟꯖꯥꯡ ꯆꯥꯟꯅꯔꯒꯦ ꯍꯤꯔꯦꯟ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯗꯦ ꯆꯍꯤ ꯌꯥꯝꯗ꯭ꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣꯅꯦ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯒꯤꯅꯤ ꯐꯥꯎꯔꯛꯂꯦ ꯅꯤꯡꯂꯨꯗꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯩꯒ ꯃꯥꯟꯅꯔꯦ ꯑꯩꯁꯨ ꯉꯥ ꯆꯥꯔꯦ ꯃꯥꯟꯅꯔꯦ ꯑꯇꯩꯗꯤ ꯑꯗꯣ ꯂꯤꯡꯖꯦ ꯂꯤꯡꯖꯦꯟꯗꯁꯨ ꯈꯔ ꯂꯥꯏꯞ
ꯊꯥꯕꯤꯔꯛꯑꯣ ꯉꯥꯏꯕ ꯌꯥꯝ ꯋꯥꯏ ꯁꯤꯒꯦ ꯇꯧꯋꯦ ꯉꯥꯏꯕꯗ ꯁꯤꯒꯤꯅꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯨꯝ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯊꯥꯔꯛꯇꯕꯅꯦ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤꯀꯣ ꯂꯥꯏꯐꯁꯦ ꯑꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯣ ꯃꯤꯁꯦ ꯀꯩꯅꯣ ꯖꯔ ꯍꯟꯊꯈ꯭ꯔꯤꯁꯤꯕ ꯑꯇꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯇꯩꯗꯣ ꯂꯥꯛꯑꯅꯤ ꯃꯣꯏ ꯆꯪꯉꯛꯑꯅꯤ ꯑꯩ ꯍꯥꯟꯅ ꯊꯥꯔꯝꯃꯕ ꯆꯪꯉꯛꯑꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯉꯛꯑꯅꯤ ꯅꯣꯏꯅ ꯃꯣꯏ ꯌꯥꯎꯍꯟꯅꯤꯡꯉꯒꯗꯤ ꯆꯪꯉꯛꯑꯅꯦꯕꯀꯣ ꯅꯣꯏ ꯐ꯭ꯔꯦꯟ ꯌꯥꯎꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯍꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯌꯦꯡꯅꯤꯡꯉꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯍꯜꯂꯛꯀꯅꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯤ ꯂꯥꯛꯑꯅꯤ ꯏꯁꯩ ꯑꯝꯇ ꯁꯛꯊꯔꯛꯑꯣ ꯁꯛꯊꯔꯛꯀꯦ ꯑꯗꯨꯅꯤ ꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯈꯩ ꯂꯥꯛꯑꯣꯏ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯕꯥ ꯂꯣꯏꯖꯥ ꯀꯩ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯅꯣ ꯏꯁꯩꯗꯣ ꯍꯥꯏꯔꯣ ꯑꯗꯨ ꯁꯛꯂꯛꯀꯦ ꯑꯩꯒꯤꯕꯨꯗꯤ ꯃꯥꯏꯅ ꯂꯣꯏꯔꯗꯤ ꯀꯥꯏꯗꯦꯗ ꯀꯥꯏꯗꯦ ꯂꯥꯛꯑꯣꯅꯦꯍꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯒ ꯊꯣꯛꯂꯛꯇꯧ ꯃꯥꯟꯗ꯭ꯔꯣ ꯈꯪꯗꯣꯏꯅꯦ ꯊꯣꯛꯂꯛꯄꯗꯒ ꯅꯨꯡꯖꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯥꯞꯈꯤꯕ ꯇꯦꯡꯆꯩꯅ ꯄꯥꯟꯈ꯭ꯔꯦ ꯅꯨꯡꯁꯤꯃꯒꯤ ꯊꯃꯣꯏ ꯌꯧꯅ ꯊꯃꯣꯏꯗꯒꯤ ꯈꯧꯔꯥꯡꯅ ꯑꯩ ꯏꯁꯩ ꯀꯌꯥ ꯍꯩꯇꯦ ꯆꯝꯉꯥꯅ ꯌꯥꯔꯦ ꯑꯝꯇ ꯁꯛꯂꯛꯑꯣ ꯂꯨꯄꯥ 500ꯅ ꯌꯥꯔꯦ ꯑꯩ ꯏꯁꯩ ꯐꯥꯗꯦ ꯍꯧꯖꯤꯛ ꯃꯇꯦꯛꯇꯣ ꯁꯛꯑꯦ ꯌꯥꯔꯦ ꯑꯩꯁꯇ ꯂꯩꯌꯨ ꯑꯅꯧꯕ ꯏꯆꯜꯗ ꯂꯩꯈ꯭ꯔꯕ ꯂꯩꯔꯝꯅꯤ ꯐꯥꯏꯟꯗ ꯃꯥꯏ ꯂꯚ ꯋꯥꯛꯀꯤꯡꯒꯤ ꯁꯛꯀꯦ ꯍꯩꯕꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯛꯂꯛꯑꯣ ꯍꯥꯏꯕꯗ ꯀꯩꯅꯣ ꯀꯧꯁꯜꯂꯣꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯂꯥꯛꯑꯣ ꯅꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯅꯤ ꯏꯁꯩ ꯑꯃ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯁꯩ ꯑꯃ ꯇꯥꯊꯣꯛꯁꯤ ꯍꯩꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯄꯪꯁꯛ ꯃꯛꯁꯛꯂꯛꯀꯦ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯈꯥꯡꯕꯤꯌꯨ ꯂꯥꯛꯑꯣ ꯅꯣꯏ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯍꯩꯇꯦꯗ ꯁꯨꯝ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯄꯪꯁꯛ ꯁꯛꯄꯅꯤ ꯅꯥꯏꯁ ꯁꯣꯡ ꯊꯦꯡꯀ꯭ꯌꯨ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯩ ꯍꯧꯒꯠꯂꯗꯤ ꯌꯥꯔꯔꯣꯏ ꯃꯤ ꯀꯅꯥꯝ ꯂꯩꯍꯧꯔꯔꯣꯏ ꯀ꯭ꯋꯥ ꯑꯃ ꯂꯩꯔꯛꯎꯔꯣ ꯌꯥꯔꯅꯤ ꯑꯩ ꯀ꯭ꯋꯥ ꯆꯥꯗꯤꯌꯦ ꯑꯩ ꯍꯥꯠꯇꯤ ꯏꯆꯦ ꯂꯩꯁꯦ ꯑꯣꯗ ꯄꯤꯔꯛꯏꯁꯦ ꯀꯩꯅꯣ ꯂꯥꯏꯐꯁꯦ ꯃꯤ ꯀꯅꯥꯝꯇ ꯌꯦꯡꯗ꯭ꯔꯦ ꯀꯜꯂꯕꯨ
Kalode nong mata nagsegini. Para wala. Para kaning nuday ng kikunan. Nagdaragasong, unaragasong, amoy sinap ang trouble. Live sa kayo, may kamting ditray. May bir bakarabo. Thank you, thank you, thank you, thank you. Masa thôi mai bum anju. Mai bum cha ai ko yeng le CD. Ate yeng desu. No yeng adi areda. Ate yaurazu. Ojiwa de gi chanda. Kanbo. Pena. Pena komba. Pena komba I khangdi. ꯂꯩꯔꯝꯒꯅꯤ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯂꯥꯏꯠꯇꯣ ꯈꯤꯇꯪ ꯁꯦꯝꯃꯣ ꯌꯥꯝ ꯃꯝꯂꯦꯃꯤ ꯂꯥꯏꯚꯁꯦ ꯉꯁꯤ ꯌꯥꯝ ꯊꯥꯗ꯭ꯔꯦ ꯁꯤꯁꯇꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯑꯅꯧꯕ ꯋꯥꯈꯜꯁꯤꯡ ꯂꯣꯏꯁꯤꯟꯈꯤ ꯅꯣꯡꯃ ꯏꯀꯥꯏ ꯈꯪꯗꯅ ꯅꯨꯡꯁꯤꯔꯦ ꯁꯨꯃꯥꯏꯅ ꯂꯥꯏꯠꯁꯦ ꯃꯆꯨꯁꯦ ꯃꯁꯤꯟꯕꯤꯔꯦ 누시네 შემ랑기 힘바 미팅가 홍드는 디리바니 라플레가 그이노 ꯃꯌꯥꯝꯁꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯦ ꯌꯦꯡꯕ ꯈꯔꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯦ ꯌꯦꯡꯗꯕ ꯈꯔꯁꯨ ꯌꯦꯡꯕ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯂꯥꯏꯚꯇ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯅꯣꯏ ꯆꯥꯅꯤ ꯅꯪ ꯍꯥꯠꯆꯅꯤ ꯍꯥꯠꯄꯤꯅꯕ ꯁꯥꯏ ꯂꯩꯇꯦ ꯑꯩ ꯂꯨꯄꯥ 10 ꯍꯧꯖꯤꯛꯐꯥꯎ ꯁꯤꯡꯉꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩ ꯂꯨꯄꯥ 10 ꯄꯨꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯍꯥꯏ ꯃꯌꯥꯝ ꯁꯛꯊꯤꯕꯤ ꯃ꯭ꯌꯨꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯏꯔꯛꯄꯁꯦ ꯍꯥꯏꯗꯤ ꯊꯝꯇꯠꯂꯦ ꯁꯤꯅ ꯊꯝꯇꯣꯛꯑꯒꯦ ꯎꯆꯨꯋꯥꯗꯒꯤ ꯗꯤꯡꯀꯨ ꯈꯪꯕ꯭ꯔꯣ ꯕꯣꯛꯁꯤꯡꯒ ꯁꯥꯟꯅꯕꯗꯣ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯗꯤꯡꯀꯨ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯗꯤꯡꯀꯨ ꯀꯩꯅꯣꯍꯦ ꯗꯤꯡꯀꯨꯗꯤ ꯎꯆꯨꯋꯥꯗꯩ ꯑꯣꯏꯔꯝꯃꯣꯏ ꯗꯤꯡꯀꯨ ꯍꯥꯏꯁꯦ ꯎꯆꯨꯋꯥꯗꯒꯤ ꯑꯩ ꯂꯨꯄꯥ 200 ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯃꯌꯥꯝꯅ ꯂꯨꯄꯥ 200ꯒ 10ꯒ ꯏꯊꯧꯕꯗ ꯀꯣꯛ ꯉꯥꯎ ꯌꯥꯎꯔꯛꯑꯦ ꯑꯇꯩ ꯂꯣꯏꯔꯦ ꯍꯥꯏ ꯏꯚꯤꯅꯤꯡ ꯍꯜꯂꯣ ꯂꯣꯏꯔꯦ ꯃꯤ ꯉꯁꯤꯗꯤ ꯁꯤꯅ ꯂꯣꯏꯔꯦ ꯃꯤ ꯀꯩ ꯌꯦꯟꯖꯥꯡ ꯂꯩꯍꯧꯗ꯭ꯔꯦ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯀꯩꯅꯣ ꯂꯥꯏꯚ ꯌꯦꯡꯗꯣꯏ ꯃꯤꯁꯤꯁꯨ ꯂꯣꯏꯔꯕ ꯑꯩꯈꯣꯏ ꯃꯤ ꯊꯣꯛꯂꯛꯄ ꯂꯣꯏꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯂꯣꯏꯔꯦ ꯂꯥꯏꯚꯀꯤ ꯃꯤꯁꯨ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯤ 3ꯇꯒꯤ ꯍꯦꯟꯅ ꯉꯁꯥꯏ ꯃꯌꯥꯝ ꯕꯤꯠꯀ ꯌꯦꯡꯉꯝꯃꯦ ꯂꯩꯇꯦ ꯑꯗꯨꯒ ꯅꯪ ꯂꯥꯛꯇꯣꯏꯗꯅꯤ ꯃꯔꯨ ꯄꯟꯅꯤꯀꯣ ꯉꯥꯗꯣ ꯃꯔꯨ ꯃꯔꯨ ꯄꯟꯕ ꯌꯥꯎꯗꯕ ꯉꯥꯅꯦ ꯃꯔꯨ ꯌꯥꯎꯗꯕꯤ ꯑꯣꯏꯅ ꯆꯥꯏ ꯃꯔꯨ ꯄꯟꯕ ꯑꯩꯈꯣꯏꯅꯤ ꯄꯣꯁꯇꯣ ꯃꯥꯟꯅꯔꯦ ꯔꯦꯜꯄꯤꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯃꯤꯡ ꯁꯅꯥꯊꯣꯏ ꯃꯥꯒꯤ ꯀꯧꯕ ꯑꯣꯏꯅ ꯃꯥꯟꯗꯅ ꯁꯅꯥꯊꯣꯏ ꯀꯧꯋꯦ ꯁꯅꯥꯊꯣꯏ ꯀꯧꯋꯦ ꯑꯩꯒꯤ ꯃꯤꯡ ꯂꯨꯄꯥ 2ꯒ ꯅꯨꯄꯥ 2ꯒ ꯃꯆꯟꯅꯨꯄꯤ 1ꯒ ꯌꯥꯎꯕꯅꯤ ꯗꯤꯡꯀꯨꯗꯣ ꯑꯣꯏꯔꯝꯅꯤ ꯃꯣꯏ ꯃꯃꯥꯗꯤ ꯑꯉꯥꯡꯂꯣ ꯑꯍꯜꯂꯣ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯁꯤꯕꯣ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯩ ꯁꯥꯟꯅꯕ ꯉꯥꯛꯇ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯀꯅꯨ ꯍꯥꯏꯖꯜꯂꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯨꯡꯁꯤꯗꯅ ꯑꯩꯁꯨ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯍꯥꯏꯕꯅꯦ ꯍꯜꯂꯣ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯌꯦꯡꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯂꯣꯏ ꯆꯪꯕꯤꯔꯛꯑꯣ
ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯌꯦꯡꯉꯣꯏꯗꯧꯕ ꯂꯩꯔꯒꯗꯤ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯞ ꯊꯥꯗ꯭ꯔꯒ ꯁꯅꯥꯊꯣꯏꯁꯨ ꯐꯖꯩꯗ ꯐꯖꯗꯦ ꯍꯥꯏꯕ ꯃꯥꯟꯗ꯭ꯔꯥ ꯑꯩꯒꯤ ꯑꯦꯖ 26 ꯀꯔꯤ ꯈꯜꯂꯤꯅꯣ ꯔꯦꯠ ꯑꯣ ꯀꯩꯝ ꯈꯟꯗꯦꯍꯦ ꯀꯩꯕꯨ ꯈꯟꯗꯣꯏꯅꯣ ꯃꯤꯁꯦ ꯌꯥꯝ ꯈꯜꯍꯜꯂꯨ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯂꯥꯏꯐꯁꯦꯀꯣ ꯃꯤ ꯌꯥꯎꯗ꯭ꯔꯦ ꯃꯤ ꯌꯥꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯌꯥꯝꯕ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯈꯔꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯃꯤ ꯃꯔꯤꯈꯛ ꯑꯣꯏꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯣꯝ ꯃꯤ ꯈꯔ ꯌꯥꯝꯃꯒ ꯌꯥꯏ ꯌꯥ ꯇꯧꯗꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦꯅ ꯏꯪꯅ ꯆꯤꯛꯅ ꯇꯧꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯅ ꯅꯨꯡꯁꯤꯔꯁꯨꯝ ꯂꯥꯡꯒꯤꯅꯤ ꯀꯅꯥꯁꯨ ꯃꯤ ꯂꯩꯍꯧꯗꯦ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯤꯁꯦ ꯕꯥꯏ ꯊꯧꯕꯤꯈꯤꯕ ꯃꯌꯥꯝ ꯕꯥꯏ 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 ꯑꯇꯩ ꯂꯩ ꯁꯂꯥꯏꯅꯣ ꯅꯣꯏꯒ ꯌꯦꯛꯊꯣꯛꯅꯤ ꯆꯨꯡꯈꯥꯝꯅꯦ ꯆꯨꯡꯈꯥꯝꯅꯦ ꯆꯪꯕꯤꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏ ꯇꯧꯔꯤꯁꯤꯕꯣ ꯍꯦꯜꯂꯣ ꯑꯩ ꯂꯩꯀꯣ ꯃꯥꯏ ꯂꯚ ꯅꯪꯗꯤ ꯂꯩ ꯈꯪꯉꯦ ꯍꯥꯏꯕ ꯑꯇꯩ ꯃꯌꯥꯝ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯗꯥꯏꯂꯣꯛ ꯅꯣꯛꯄ ꯇꯧꯔꯛꯑꯣ ꯌꯥꯕ ꯑꯃ ꯅꯣꯛꯄ ꯌꯥꯔꯦ ꯇꯣꯅꯥꯡꯀꯨ ꯅꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝ ꯅꯣꯛꯄ ꯌꯥꯔꯦ ꯇꯣꯟꯗꯥꯡꯀꯨ ꯅꯣꯏꯒꯤꯁꯨ ꯆꯨꯡꯈꯥꯝꯂꯣ ꯍꯥꯏꯁꯦ ꯅꯠꯇꯦ ꯒꯨꯝꯕꯅꯤ ꯒꯨꯝ ꯍꯥꯏꯗꯅꯕꯩ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯩꯈꯣꯏ ꯊꯣꯛꯁꯨ ꯑꯅꯧꯕ ꯋꯥꯈꯜꯁꯤꯡ ꯂꯣꯟꯁꯤꯟꯈꯤ ꯅꯣꯡꯃ ꯏꯀꯥꯏ ꯈꯪꯗꯅ ꯅꯨꯡꯁꯤꯔꯁꯨꯝ ꯂꯥꯡꯒꯤꯅꯤ ꯋꯥꯗꯣ ꯈꯔ ꯈꯔ ꯍꯥꯏꯌꯣ ꯀꯔꯤꯅꯣ ꯈꯔ ꯈꯔ ꯀꯟꯅ ꯍꯥꯏꯌꯣ ꯋꯥꯗꯣ ꯈꯔ ꯈꯔ ꯀꯟꯅ ꯍꯥꯏꯌꯣ ꯀꯔꯤꯅꯣ ꯆꯨꯡꯈꯥꯝ ꯅꯠꯇꯦꯃꯤ ꯑꯩꯈꯣꯏ ꯆꯨꯡꯈꯥꯝ ꯅꯠꯇꯦꯕ ꯌꯨꯝꯅꯥꯛꯇꯣ ꯃꯣꯏꯒꯤꯗꯣ ꯍꯥꯏꯕ ꯊꯕꯥꯇꯣꯟꯒꯤ ꯁꯨꯁꯃꯤꯇꯥꯒꯤ ꯑꯃ ꯇꯧꯔꯛꯑꯣ ꯇꯥꯒꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯩꯃ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯗꯤ ꯍꯩꯃ ꯈꯪꯗꯦꯗ ꯍꯩꯕ ꯍꯩꯇꯕ ꯃꯌꯥꯝꯅ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤꯉꯩꯁꯨ ꯍꯦꯛ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯗꯥꯏꯂꯣꯛꯇꯨꯁꯨ ꯀꯌꯥ ꯐꯗꯦ ꯐꯤꯂꯝꯗꯨꯁꯨ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯡꯈꯤꯕ ꯑꯣꯏꯕ ꯀꯩꯅꯣ ꯉꯁꯤ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯃꯌꯥꯝꯗ ꯑꯃꯠꯇ ꯌꯦꯡꯈꯤꯗ꯭ꯔꯦ ꯌꯥꯝ ꯍꯩꯌꯦ ꯌꯥꯝ ꯍꯩꯔꯦ ꯍꯩꯔꯦ ꯊꯦꯡꯀ꯭ꯌꯨ 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 ꯌꯥꯝ ꯍꯔꯥꯎꯈꯤꯕꯗꯨꯅꯦ ꯌꯥꯝꯅ ꯈꯤꯇꯪ ꯍꯩ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯁꯦ ꯍꯥꯏꯅꯣ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯦ ꯌꯥꯏꯌꯦ ꯅꯪ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯂꯥꯛꯑꯣ ꯌꯥꯔꯦ ꯍꯦꯛꯇ ꯂꯥꯛꯄꯤꯌꯣ ꯌꯨꯝꯗ ꯍꯤ ꯑꯗꯨꯝ ꯍꯤ ꯂꯩꯔꯝꯒꯅꯤ ꯌꯥꯏ ꯑꯗꯨ ꯂꯦꯡꯗꯕꯤꯗ ꯃꯥꯏ ꯂꯚ ꯌꯥꯝꯅ ꯇꯧꯕꯅꯦ Good evening, kind princess. Sorry to distract. Hello, You have my princess. love and support. Always good. All that harm, thank you. ꯄꯨꯁꯄꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯄꯨꯁꯄꯔꯥꯅꯤ ꯀꯩꯀꯩ ꯏꯁꯩ ꯁꯛꯀꯦ ꯐꯣꯟ ꯅꯝꯕꯔꯗꯤ ꯌꯥꯎꯗꯅ ꯑꯆꯤꯛꯄ ꯑꯍꯤꯡꯗ ꯄꯨꯁꯄꯔꯥꯅꯤ ꯁꯛꯄ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯁꯋꯥꯁꯇ ꯑꯗꯨꯝ ꯂꯥꯛꯑꯣ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯋꯥ ꯐꯦꯁꯕꯨꯛ ꯍꯌꯦꯟꯁꯤꯗ ꯄꯦꯖ ꯂꯥꯛꯄꯤꯔꯣ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯅꯩꯈꯥꯏꯕꯤ ꯄꯥꯎ ꯇꯤꯝ ꯑꯅ ꯐꯥꯎꯔꯛꯑꯣ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯎꯆꯨꯋꯥ ꯍꯌꯦꯡꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯄꯨꯁꯄꯔꯥꯅꯤꯅ ꯁꯛꯄ꯭ꯔꯣ ꯑꯆꯤꯛꯄ ꯑꯍꯤꯡꯗꯣ ꯁꯛꯑꯝꯒꯅꯤ ꯈꯪꯗꯦ ꯄꯨꯁꯄꯔꯥꯅꯤꯅ ꯁꯛꯄ
ꯂꯥꯛꯅꯔꯣꯏ ꯃꯇꯝꯗꯣ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯐꯥꯗꯦ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯕꯗꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯗꯨꯅ ꯐꯅꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯗ꯭ꯔꯁꯨ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯅꯪꯒꯤ ꯎꯏꯌꯦ ꯑꯩ ꯃꯤꯠ ꯇꯥꯡꯗꯦꯀꯣ ꯅꯠꯇꯕ ꯍꯦꯟꯅ ꯐꯣꯟ ꯍꯦꯟꯅ ꯅꯝꯕꯔ ꯄꯪꯄꯤ ꯌꯥꯕꯩ ꯅꯨꯡꯁꯤꯔꯦ ꯇꯥꯏꯞꯇ ꯐꯣꯟ ꯅꯝꯕꯔ ꯋꯥꯐꯝꯗꯣ ꯌꯥꯝ ꯐꯣꯟ ꯁꯦꯀ꯭ꯔꯦꯠ ꯅꯝꯕꯔꯗꯣ ꯑꯣꯏꯔꯦ ꯍꯪꯉꯛꯀꯅꯨꯀꯣ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯄꯨꯟꯕꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏꯞꯇ ꯇꯧꯅꯨ ꯀꯃꯥꯏꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯗꯣꯏꯅꯣ ꯑꯗꯨ ꯅꯣꯏ ꯑꯝꯇ ꯑꯗꯣ ꯈꯜꯂꯨꯅꯦ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯗ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯛꯑꯣꯁꯨ ꯍꯥꯏꯔꯦꯗꯅ ꯍꯣꯏ ꯑꯩꯈꯣꯏ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯄꯦꯖꯇꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯀꯣꯔꯧꯒꯤ ꯃꯉꯥꯟꯗꯒꯤ ꯚꯥꯞ ꯇꯥꯎ ꯑꯗꯨꯗꯤ ꯀꯩ ꯚꯥꯞꯅꯣꯍꯦ ꯊꯥꯖꯅ ꯚꯥꯞꯀ ꯑꯝ ꯇꯥꯗꯦꯕ ꯉꯥꯡꯖꯕꯅꯤ ꯒꯨꯠ ꯒꯨꯇꯔ ꯒꯨꯠꯇꯦꯁ ꯌꯥꯝ ꯍꯩꯔꯦ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯍꯩꯔꯦ ꯍꯥꯏꯌꯣ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯦꯕꯤ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯑꯦꯕꯤ ꯃꯃꯤꯡꯅꯦ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯑꯗꯨꯗꯣ ꯄꯥꯏꯌꯦ ꯑꯩꯈꯣꯏ ꯄꯥꯏꯃꯤꯟꯅꯕꯅꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯅꯧꯕ ꯋꯥꯈꯜꯁꯤ ꯂꯣꯏꯁꯤꯟꯈꯤ ꯅꯣꯡꯃ ꯍꯜꯂꯣ ꯑꯦꯕ꯭ꯔꯣꯟ ꯃꯤꯁꯨ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯦ ꯃꯤ ꯇꯔꯦꯠ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏ ꯂꯥꯏꯞꯁꯦ ꯍꯜꯂꯣ ꯇꯜꯂꯕꯅꯤꯅ ꯌꯦꯡꯕꯤꯔꯤꯕꯕꯨ ꯊꯥꯒꯠꯆꯔꯤ 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 ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯣꯏ ꯎꯔꯝꯗꯧ ꯂꯣꯏ ꯅꯠꯇꯕꯅꯤꯅ ꯊꯥꯒꯠꯂꯦ ꯊꯥꯒꯠꯍꯧꯔ ꯂꯣꯏꯔꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯂꯥꯏꯚꯁꯦ ꯀꯅꯥꯝ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯍꯧꯒꯠꯂ ꯆꯠꯈꯤꯅꯤꯀꯣ ꯑꯩ ꯉꯁꯥꯏꯒꯤ ꯌꯥꯎꯔꯝꯗꯕꯅꯦꯕ ꯑꯗ ꯃꯤ ꯁꯨꯝ ꯌꯥꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯄꯅꯦꯕꯀꯣ ꯑꯃꯨꯛꯁꯨ ꯌꯥꯝꯗ꯭ꯔꯦꯕꯀꯣ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯒꯦ ꯃꯤꯠꯁꯦ ꯌꯥꯝ ꯎꯏꯈꯠꯂꯦ ꯅꯨꯡꯁꯤꯅ ꯁꯨꯝ ꯂꯥꯡꯂꯤꯉꯩ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇ ꯅꯪꯁꯦꯒꯤꯅꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯔꯛꯑꯒꯦꯀꯣ ꯅꯨꯡꯁꯤꯊꯣꯏꯗꯤ ꯌꯥꯎꯗꯦ ꯅꯨꯡꯁꯤꯊꯣꯏ ꯀꯧꯕꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯣ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄꯒꯤꯗꯤ ꯌꯥꯏ ꯑꯗꯨꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯗꯤ ꯌꯥꯎꯗꯦ ꯅꯨꯡꯁꯤꯒꯤ ꯆꯦꯟꯕꯥꯟ ꯈꯨꯗꯤꯡ ꯏꯔꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯀꯌꯥ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯂꯩꯆꯤꯟꯒꯤ ꯃꯐꯣꯡꯗꯨ ꯑꯣ ꯍꯣ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯋꯥꯍꯥ ꯌꯥꯝ ꯄꯛꯇ ꯏꯁꯩꯁꯦ ꯄꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯔꯦꯟꯁꯨ ꯁꯛꯅꯤꯡꯉꯤ ꯄꯤꯅꯔꯛꯈꯤꯗ꯭ꯔꯦ ꯃꯤ ꯃꯔꯤ ꯈꯛꯇꯁꯨ ꯉꯥꯏꯔꯦ ꯉꯥꯏꯔꯦ ꯃꯤꯒꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯣ ꯂꯥꯏꯚꯁꯦ ꯃꯨꯊꯠꯂꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ 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 ꯂꯥꯏꯛꯀ ꯂꯥꯏꯚ ꯌꯦꯡꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯅꯦꯠꯋꯥꯛ ꯌꯥꯗ꯭ꯔꯤꯔꯥ ꯅꯨꯡꯁꯤꯊꯣꯏ ꯌꯥꯎꯏ ꯍꯥꯏꯕ
ꯅꯠꯇꯦ ꯅꯪꯁꯦ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯅ ꯁꯨꯝ ꯀꯧꯕꯅꯤ ꯃꯤꯒꯤ ꯃꯃꯤꯡ ꯋꯥꯏꯔ ꯀꯧꯕꯤꯔꯛꯀꯅꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯦ ꯑꯗꯣ ꯅꯨꯡꯁꯤꯊꯣꯏ ꯀꯧꯕ ꯃꯤ ꯌꯥꯎꯔꯝꯃꯒꯗꯤꯀꯣ ꯃꯤ ꯁꯥꯎꯅꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯣ ꯅꯩꯈꯥꯏꯕꯤꯇꯤꯝ ꯑꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯗꯁꯨ ꯂꯥꯏꯚ ꯊꯥꯔꯛꯀꯦ ꯅꯣꯡ ꯐꯥꯗꯣꯛ ꯃꯔꯛꯇ ꯁꯨꯝ ꯑꯗꯨ ꯅꯨꯡꯊꯤꯟꯒꯨꯝꯕꯗ ꯊꯥꯔꯛꯀꯦ ꯑꯗꯨꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯗ꯭ꯔꯤꯕꯁꯤꯡꯕꯨꯁꯨ ꯌꯦꯡꯕ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯊꯦꯡꯀ꯭ꯌꯨ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯉꯁꯤ ꯃꯥꯏꯁꯨ ꯂꯣꯏ ꯆꯥꯎꯔꯦ Everybody worship ꯆꯥꯡꯒꯤ ꯏꯁꯩ ꯍꯥꯏꯔꯣ ꯊꯃꯣꯏꯗ ꯍꯦꯛꯄ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯅꯤꯡꯁꯤꯡꯅ ꯊꯣꯛꯇꯦ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯊꯣꯔꯛꯑꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯇꯣꯏꯅꯣ ꯅꯪ ꯐꯣꯂꯣ ꯇꯧꯁꯤꯜꯂꯛꯑꯣ ꯅꯩꯈꯥꯏꯕꯤ ꯐꯣꯂꯣ ꯇꯤꯝ ꯇꯧꯔ ꯑꯅ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯂꯩꯕꯅꯦ ꯆꯤꯡꯉꯣ ꯐꯦꯁꯕꯨꯛꯇ ꯑꯗꯨꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯊꯃꯣꯏ ꯄꯦꯖꯇꯣ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯅꯣꯏ ꯃꯃꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯁꯨ ꯑꯋꯥꯏꯕ ꯃꯤꯡꯅꯤ ꯍꯥꯏꯗꯣꯏꯔꯣ ꯑꯗꯨꯗꯤ ꯃꯃꯥꯅ ꯊꯣꯟꯕ ꯃꯤꯡꯅꯦ ꯍꯣꯏ ꯅꯣꯏꯅ ꯊꯣꯟꯅꯤꯡꯉꯒꯕꯨꯗꯤ ꯀꯩꯁꯨ ꯌꯥꯔꯁꯦ ꯌꯥꯔꯁꯦ ꯀꯥꯏꯗꯦꯗ ꯌꯥꯝꯅ ꯑꯁ ꯀꯧꯕꯤꯕ ꯃꯩꯁꯦ ꯃꯤꯡꯗꯣ ꯑꯝꯇ ꯃꯨꯊꯠꯂꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯊꯃꯣꯏ ꯀꯥꯏꯅꯈꯤꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯌꯥꯎꯋꯦ ꯀꯩ ꯍꯥꯏꯔꯕ ꯅꯤꯡꯁꯤꯡꯅ ꯏꯁꯩꯁꯨ ꯈꯪꯗꯕ ꯑꯗꯨꯗꯨ ꯑꯩꯁꯨ ꯎꯄꯥꯏ ꯌꯥꯝ ꯂꯩꯇꯕ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯁꯛꯂꯛꯀꯦ ꯏꯁꯩ ꯃꯌꯦꯛ ꯑꯣꯏꯅ ꯏꯔꯣ ꯏꯁꯩ ꯁꯛꯂꯛꯀꯦ ꯃꯌꯦꯛ ꯑꯣꯏꯅ ꯏꯔꯒ ꯁꯛꯂꯛꯄ ꯑꯗꯨꯗꯤ ꯍꯩꯅꯤꯌꯦ ꯑꯩꯗꯤ ꯏꯁꯩꯁꯦ ꯄꯥꯛꯅ ꯁꯛꯇꯦꯕꯀꯣ ꯑꯗꯨꯅ ꯍꯩꯇꯕ ꯏꯁꯩ ꯁꯛꯄꯁꯦ ꯍꯩꯖꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯉꯁꯥꯏ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯌꯥꯎꯔꯝꯃꯤꯌꯦ ꯃꯌꯥꯝ ꯑꯩ ꯂꯤꯡꯖꯦꯟꯅꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯂꯝꯇꯥꯏ ꯊꯥꯡꯖꯒꯤ ꯏꯁꯩꯗꯣ ꯀꯔꯤ ꯏꯁꯩꯑꯕ ꯀꯔꯤ ꯏꯁꯩ ꯑꯗꯨ ꯌꯥꯎꯏ ꯍꯥꯏꯔꯛꯑꯣ ꯏꯁꯩꯁꯦ ꯑꯝꯇ ꯁꯛꯀꯦ ꯇꯧꯅꯤ ꯏꯁꯩꯁꯦ ꯏꯁꯩꯗꯣ ꯁꯨꯔ ꯇꯥꯎ ꯍꯥꯏꯔꯛꯑꯣꯅꯦ ꯌꯥꯗ꯭ꯔꯦꯕ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯁꯅꯥꯊꯣꯏꯅ ꯑꯐꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯑꯐꯕ ꯀꯩ ꯏꯁꯩꯕꯨ ꯁꯛꯊꯔꯣ ꯐꯥꯗꯣꯏꯅꯣ ꯁꯛꯊꯔꯣ ꯏꯁꯩꯗꯣ ꯐꯝꯃꯟꯗꯗꯅ ꯑꯩꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯁꯛꯇꯝꯅꯤ ꯅꯍꯥꯛꯇꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯅ ꯀꯉꯥꯎꯅꯍꯜꯂꯦ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯅ ꯍꯩꯇ꯭ꯔꯤꯁꯤꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯁꯛꯇꯝꯅꯤ ꯅꯍꯥꯛꯀꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯅ ꯀꯉꯥꯎꯅꯍꯜꯂꯦ ꯑꯩꯕꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯏꯁꯩ ꯈꯪꯗꯔꯦ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯅ ꯑꯗꯒꯤ ꯀꯩꯅꯣꯒꯤꯗꯣ ꯄꯤꯖꯥꯒꯤ ꯏꯁꯩꯗꯣ ꯀꯔꯤ ꯋꯥꯎ ꯀꯥꯎꯒ꯭ꯔꯦ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯁꯨ ꯏꯅꯥꯎꯆꯥ ꯍꯧꯔꯝꯃꯦ ꯍꯧꯔꯝꯕ ꯍꯧꯔꯝꯃꯦ ꯉꯁꯥꯏꯗꯩ ꯆꯪꯉꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯍꯧꯔꯅꯤ ꯍꯥꯏꯔꯒ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ
ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이밋 ꯑꯁꯤ 우리 우슬라발수 실라발수 넌딱이 싹담니 우리마 짝짜라보 짝사레 ngasi cookies ꯌꯥꯝ ngasi harieng kutekna 홍도께 kallingi ôi 기다려 박할지 람란 비가 나기 예신나다 뚜미 무신나다 낭도 메고 코딩 간지 쩌나쩌나지 cái mà thế nó ngã thùng bật chai 미제 레이저 드라마를 같이 그리노 먹듯수 담보이동들 로다 담락버수 가야디 꾸이레 자히 꼰자 홍덕바디 남다 낭떡이 삭담니 우리바 바라 낭떡이 싹담니 우리바 나 이사이 아마 까오버리바 ꯌꯥꯝ ꯐꯖꯩꯀꯣ 비자기 ꯌꯥꯝ 이사이도 ꯐꯖꯕꯅꯦ 비자기 이사이도 엄다 능장미로봐 ꯀꯩ ꯏꯁꯩꯅꯣ 비자기 엄마 그래서 sakwa bibuya ka amta ning jang biro ba makok to kha ꯑꯁꯨꯛ ꯊꯨꯅ ꯍꯥꯏꯔꯨꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯁꯨ ꯃꯨꯛꯇꯪꯈꯧꯗꯅ Hi hi how how are are you you look आप लोग का डिनर हो गया I miss you love you ꯀꯩ ꯏꯁꯩꯅꯣ ꯆꯝꯕꯗꯣ ꯑꯩꯈꯣꯏꯗꯣ ꯍꯥꯏꯕ ꯀꯔꯤ ꯏꯁꯩꯅꯣ ꯆꯝꯕꯗꯨꯕꯣ ꯀꯩꯅꯣ ꯑꯩꯁꯨ ꯉꯁꯤꯗꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯁꯛꯁꯦ ꯁꯛꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯥꯅꯦ ꯆꯤꯝꯕꯥꯜꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗ ꯅꯪꯅꯅꯤ ꯆꯤꯝꯕꯥꯜ ꯀꯩꯅꯣꯝ ꯅꯪ ꯇꯧꯗ꯭ꯔꯣ ꯃꯊꯛ ꯌꯥꯎꯗ꯭ꯔꯕꯩꯅꯦ ꯑꯩꯗꯤ ꯀꯩꯝ ꯇꯧꯗꯦ ꯅꯪ ꯅꯁꯥꯒꯤ ꯇꯧꯖꯔꯒ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯍꯜꯂꯣ ꯑꯩꯁꯨ ꯅꯪꯒꯤ ꯑꯣꯏꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯪꯍꯜꯂꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯪꯍꯜꯂꯣ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯒꯦ ꯆꯤꯟꯕꯤꯔꯣ ꯅꯄꯒꯤ ꯅꯥꯆꯣꯝꯗꯣ ꯄꯛꯆꯔꯦ 이세수 ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯊꯧꯔꯕ ꯇꯥꯖꯤꯟꯅ ꯄꯦꯟꯅ ꯍꯟꯖꯤꯟ 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 ꯊꯤꯟꯗꯠꯄꯤꯔꯣ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯈꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯅꯪꯒꯤ ꯑꯌꯥꯛꯄ ꯁꯤꯍꯣꯅꯤꯗꯣ ꯈꯣꯟꯖꯦꯜ ꯊꯕꯛ ꯂꯩꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯗꯣꯡ ꯁꯣꯔꯥꯔꯦ Hey, how are you? So cute. Your love you. ꯑꯩꯈꯣꯏꯗꯣ ꯅꯣꯏꯅ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯄꯨꯝꯅꯃꯛ thank you ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ Love is love, focus puro, nang thokpa ꯐꯨꯒꯦꯁꯨ ꯐꯨꯔꯣꯌꯦ ꯃꯥ ꯁꯛꯂꯛꯏꯁꯦ ꯐꯨꯒꯦꯁꯨ ꯐꯨꯔꯣ ꯍꯦꯛꯇ ꯁꯛꯀꯅꯤ Kaya haybano? ꯐꯨꯒꯦꯁꯨ ꯐꯨꯔꯣ Oh, ꯅꯪꯅ love is ꯊꯣꯛꯄ love, ꯇꯧꯔꯣ focus puro, nang thokpa taro. Khanba yaba khallaba tungda pithokhlage khallaba. ꯂꯧꯖꯍꯧꯔꯣ ꯄꯤꯔꯤꯉꯩ Thamoy sengna pirido, nanthokjari thamoyse nangi nafamda. Ayo. ꯎꯗꯨꯅ ꯍꯪꯒꯤ ꯊꯃꯣꯏ ꯋꯥꯕ ꯀꯣꯛꯅꯕ Manshinba ngamdraba. ꯀꯩꯅꯣꯗꯣ ꯑꯩꯅ ꯌꯥꯝ ꯁꯛꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯕ 이세 임 다뤄니 ninjangone. 이세이제가 좀 레이브들이 빡짝 세에바 누군 사연 랍 타바다 이 이세 세게 들어가네 핵대 까오바 nên cả hai rồi
ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯪꯒ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤ ꯑꯗꯨꯝ ꯍꯥꯏꯗꯅ ꯀꯥꯎꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯑꯃꯨꯛꯇꯪꯒ ꯂꯩꯔꯝꯃꯦ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯀꯥꯎꯕ ꯂꯩꯇ꯭ꯔꯒꯗꯤ ꯍꯤꯡꯕꯁꯨ ꯑꯩ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯔꯛꯑꯒꯦ ꯅꯣꯛꯃꯤꯟꯅꯁꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯄꯨꯟꯅ ꯁꯛꯆꯔꯛꯀꯗꯣꯏꯅꯦ ꯑꯩ ꯉꯁꯤ ꯁꯨꯝ ꯅꯣꯛꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯀꯣꯏꯔꯒ ꯂꯥꯛꯄꯁꯦ ꯅꯣꯛꯄ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤ ꯁꯥꯡꯍꯜꯂꯤ ꯑꯃꯗꯤ ꯃꯥꯏ ꯈꯨꯏꯍꯜꯂꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯁꯤ ꯑꯩꯗꯤ ꯑꯝꯇ ꯌꯥꯝ ꯅꯣꯛꯊꯣꯛꯁꯤ ꯀꯟꯅ ꯅꯣꯛꯑꯣꯏ ꯍꯤ 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 ꯃꯌꯥꯝꯗꯤ ꯌꯥꯝ ꯀꯟꯅ ꯅꯣꯛꯎ ꯀꯩꯅꯣ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯃꯤꯁꯨ ꯀꯩꯅꯣ ꯌꯥꯝ ꯊꯤꯅ ꯌꯦꯡꯗ꯭ꯔꯦ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯌꯦꯡꯗ꯭ꯔꯦ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯌꯥꯝ ꯍꯥꯏꯕꯅꯣ ꯊꯤꯅ ꯌꯥꯝ ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨ ꯇꯜꯂꯦ ꯀꯩꯅꯣ ꯌꯥꯝ ꯏꯁꯂꯣꯗ ꯑꯣꯏꯕꯅꯤ ꯑꯗꯣ ꯎꯝ ꯏꯃꯤꯠ ꯍꯤꯡꯕꯒꯤ ꯑꯁꯦ ꯃꯃꯜꯕꯨ ꯀꯨꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝ ꯏꯁꯩ ꯑꯝꯇ ꯇꯥꯔꯦ ꯎꯔꯤꯕ ꯏꯁꯩ ꯇꯥꯕꯗꯅꯦ ꯍꯧꯖꯤꯛ ꯍꯥꯏꯖꯟꯗꯅ ꯂꯩꯈꯠꯈ꯭ꯔꯤꯗꯣ ꯇꯥꯒꯦ ꯇꯧꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯛꯁꯦ ꯌꯦꯡꯕ ꯁꯨꯝ ꯌꯥꯁꯜꯂꯛꯇ꯭ꯔꯦ ꯕꯤꯠꯇꯤ ꯁꯨꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯃꯌꯥꯝ ꯃꯤꯁꯨ ꯁꯨꯝ ꯌꯦꯡꯉꯛꯇꯔꯦ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯚꯇ ꯌꯥꯎꯔꯝꯃꯤꯌꯦ ꯀꯩꯅꯣ ꯀꯃꯦꯟ ꯑꯝꯇ ꯄꯤꯅꯔꯛꯑꯣ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯔꯩꯕ ꯃꯤꯒꯩ ꯃꯈꯨꯠ ꯊꯥꯡꯒꯠꯂꯣ ꯃꯈꯨꯠ ꯊꯥꯡꯒꯠꯇ꯭ꯔꯁꯨ ꯀꯃꯦꯟ ꯄꯤꯔꯝꯃꯣ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯜꯂꯞꯅ ꯁꯣꯟꯅꯈꯤꯕꯅꯤ ꯗꯥꯛ ꯑꯃ ꯂꯩꯕꯤꯔꯦ ꯁꯤ ꯀꯔꯤꯗꯅꯣ ꯇꯔꯦꯡꯗ ꯃꯤꯠꯇ ꯉꯁꯤ ꯅꯣꯛꯄ ꯁꯣ ꯁꯦꯠ ꯃꯤꯠ ꯃꯣꯏꯁꯦꯀꯣ ꯉꯥꯎꯕ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯌꯥꯝ ꯁꯦꯠ ꯊꯃꯣꯏ ꯑꯣꯏꯁꯜꯂꯦ ꯄꯥꯎꯅ ꯃꯤꯁꯦ ꯎꯕꯗ ꯊꯥꯔꯛꯀꯅꯨ ꯃꯤ ꯃꯔꯤꯈꯛꯇ ꯂꯩꯍꯧ ꯌꯦꯡꯉꯨꯅꯦ ꯊꯕꯛ ꯇꯧꯔ ꯐꯗꯧ ꯍꯥꯏꯔꯁꯤꯗꯤ ꯀꯥꯟꯅꯗꯦꯕ ꯃꯌꯥꯝꯁꯤꯗꯤ ꯏꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯎꯔꯤꯁꯦ ꯆꯨꯝꯕꯔꯥ ꯑꯁꯤꯗꯤ ꯉꯥꯎꯔꯦ ꯂꯤꯛꯂꯤꯅ ꯂꯤꯛꯅ ꯁꯥꯕꯒꯨꯝ ꯁꯥꯕꯒꯨꯝ ꯇꯧꯔꯦ ꯃꯣꯜꯂꯤꯁꯦ ꯀꯅꯥꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯏꯁꯩꯁꯨ ꯂꯥꯜꯂꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯀꯅꯥꯅꯣ ꯅꯥꯞꯄꯗ ꯉꯪꯂꯤꯁꯦ ꯈꯣꯏ ꯇꯨꯝꯅ ꯈꯣꯏꯅꯁꯤꯅ ꯁꯛꯄ ꯎꯔꯉꯩ ꯉꯥꯎꯁꯦ ꯀꯔꯤ ꯃꯌꯥꯏ ꯋꯥꯏ ꯄꯨꯕꯅꯣ ꯁꯪꯂꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯐ꯭ꯔꯤꯗꯝ ꯐꯪꯂꯦ 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 ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯚ ꯂꯩꯕꯤꯔꯤꯕꯈꯩ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ Hello everyone, welcome to live.
Everybody boo shiba boo. Lick lại bờ hồ lấy nhìn thâu. Bari panga. Hai bờ in đề hai đứa na. Panga thâu na biu. Lick lại bờ hồ lại nhìn thâu. Kayno mi chap lem na gri ba hayam sai na gri yeng ro Cái yeng nào di ba về cái mà ma'am to se kayno kamen jam pirok ti wa hai da tu ni yeng ga dum lebu ni mi tại thuốc gì ta. Này, mấy cái gì? che de pra hing am Tha si hình cụ đình đa nang na thawai oi biu sare karin me nang la thawa na to thawai ma ai không she sa win janing ste kay nam taw re cái nó sai sai em mà không sai sa sa ba nó pa sai ma ma sai da he ba ya si light se phase si blue da blue 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 Hasi ahin kudinda blue 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 Sara kale nu sada tatara khoi rani tha môi tatara nungoli buk ning she nuksi mati ki wakanda ngauri ni nuksi mati ki wakanda ngam remi kukuding tatara khoi rani tha môi tatara nungoli labrak salage. mini pasu hare bye bye to ru bade ade ko bye bye da mi kale I lab the RE ma'am. I thought ai sambhala gi de hey mujange didi. ai hero sara tata koi rani mãi ngata ngai kayno aside hena la kayno se kamen se amta pirak ta hai ba Kame lai lab si mi. mi taru ge se se ai lei de so hai rau ta na ai na Lab kano de thare. Kame ni bidi to thok tere. kai gi si thok tu da How the number intro. ka da nam de ba kai nam mu ge ta ba Shidana dra. Shidana dra. Hey. Ama tau ho. mayam kamen pirak ba amta khangau dre kayno Ui. kamen amta tholak dre na ba Kamen udro my love. so hai ra Thank you, thank you. Cái nó mà em rất là phi đam mê. Chiều nay từ luôn tàu đôi ni mày là tàu này hồi ni đồ lộc tạc mà bảo cho nên đó oi baduro hồi bữa đó mane nè nungai đó mà lệ chập nè nungai tre cái nô kayno thok ta bro hoi nga tho om dre hello do na comment che nungai je do I'm comment just subscribe do chắc
Chak charabu che chak chare. Danda haubam. Nangi Nangi nusi warida. Kamen udrabo ure. Aigi number duda kon taubira oche. Comment pirising se udrabo male. Comment udro mala ure. My number could be a kill. I just been on forum later. Isaisu fazayne su nungaite du number su yam pire che how yam haiko thank you che kon taubira o ui yengba nungai noi thank you Nangi number hozikito agi number na hozikito hoi may kara sengde id yengi ko che kon taura o ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯐꯦꯁꯕꯨꯛ ꯄꯦꯖ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯔꯅꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯣ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯑꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯔꯨꯔꯦꯕꯀꯣ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯈꯜꯂꯝꯒꯅꯤꯀꯣ ꯍꯣꯏ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯀꯔꯤꯅꯣꯅ ꯀꯃꯦꯟꯇꯨ ꯀꯃꯦꯟ ꯍꯧꯗ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯤꯅꯦ ꯍꯥꯏꯕ ꯍꯥꯞꯄꯤꯒꯅꯤ ꯁꯣꯔꯤ ꯀꯃꯦꯟ I'm so ꯊꯣꯛꯂꯛꯇꯕꯒꯤꯅꯦ ꯃꯌꯥꯝ sorry ꯕꯤꯠ ꯌꯥꯝ ꯍꯜꯂꯨꯔꯦ ꯀꯃꯦꯟ ꯊꯣꯛꯂꯛꯇꯕꯗꯨꯗ ꯅꯪꯅ ꯏꯁꯩ ꯌꯦꯡꯉꯦꯅꯅꯦ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯆꯦꯅꯦꯜꯗꯁꯨ ꯅꯣꯏꯒꯤꯔꯣ ꯆꯦꯅꯦꯜꯗꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯗꯨꯗꯤ ꯂꯣꯛꯇꯥꯛꯀꯤꯅꯤꯀꯣ ꯂꯣꯛꯇꯥꯛ ꯔꯦꯗꯤꯑꯣꯒꯤ ꯆꯦ ꯑꯩꯗꯤ ꯑꯦꯕꯤ ꯄꯥꯏꯗꯤꯌꯦ ꯀꯩꯅꯣ ꯑꯦꯕꯤ ꯄꯥꯏꯗꯦ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣ ꯄꯥꯏꯗꯕ ꯑꯗꯨ ꯀꯃꯥꯏꯅ ꯑꯦꯕꯤ ꯇꯧꯗꯣꯏꯕ ꯄꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯣꯡ ꯊꯦꯡꯅꯔꯁꯤ ꯅꯪꯒꯤ ꯁꯨꯡꯁꯣꯏ ꯐꯣꯟ ꯁꯣꯏꯗꯅ ꯅꯝꯕꯔ ꯆꯤꯟꯐꯥ ꯊꯦꯡꯅꯔꯁꯤ ꯄꯨꯔꯦꯅꯦꯍꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯑꯗꯨ ꯅꯣꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯁꯦꯀꯣ ꯑꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯍꯧꯖꯤꯛ ꯌꯥꯔꯛꯄꯗꯒꯤ ꯃꯤꯁꯨ ꯀꯥꯈꯠꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯥꯔꯛꯄꯗꯒꯤ ꯀꯃꯦꯟ ꯎꯗꯅ ꯑꯩꯈꯣꯏꯁꯦ ꯉꯥꯎꯔꯕꯅꯦ ꯍꯥꯏꯕ ꯁꯦꯡꯗꯣꯛꯀꯦ ꯄꯣꯔꯃꯥꯏꯁꯦ ꯈꯔ ꯁꯦꯡꯗꯣꯛ ꯑꯩꯈꯣꯏ ꯉꯥꯎꯗꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯨꯔꯦ ꯇꯔꯪ ꯆꯠꯂꯨꯔꯦ ꯏꯕꯥꯅꯤꯁꯦ ꯁꯣꯝꯗꯅꯦ ꯐꯣꯟꯗ ꯌꯦꯡꯉꯒꯅꯦ ꯀꯩꯅꯣꯗ ꯆꯪꯉꯨꯔꯀꯥꯟꯗꯗꯤ ꯀꯃꯦꯟꯗꯣ ꯄꯩꯔ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯕ ꯅꯪꯁꯨ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯑꯆꯕ ꯅꯥꯏꯟ ꯋꯥꯟꯗ ꯃꯤ ꯌꯥꯝꯃꯛꯑꯦ ꯃꯤ ꯌꯥꯝꯗꯤ ꯌꯥꯝꯃꯛꯑꯦ ꯑꯗꯣ ꯀꯃꯦꯟꯗꯤ ꯄꯤꯕꯤꯔꯛꯇꯦ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯁꯦ ꯀꯃꯦꯟ ꯈꯌꯥꯝ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯈꯜꯒꯤ hello hello hi 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 ꯖꯃꯨꯖꯤꯅꯣ hello hello hi hello ꯏꯁ꯭ꯋꯥꯏꯗꯒꯤꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯁꯄꯥ ꯀꯧꯋꯦ ꯁꯤ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯁꯛꯀꯗꯣꯏꯁꯦ ꯏꯁꯩꯁꯤꯗꯤ ꯁꯤ ꯃꯇꯦꯛꯁꯤ ꯈꯛꯇ ꯊꯦꯡꯖꯤꯜꯂꯦ ꯄꯨꯡꯁꯦ ꯑꯗꯨꯗꯨꯅ ꯏꯁꯩ ꯅꯨꯡꯁꯤꯕ ꯁꯛꯑꯒꯦ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ You ꯆꯤꯛꯂꯕ both look great. Thank you. ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯀꯩ ꯂꯝꯒꯤ ꯂꯩꯁꯥꯕꯤꯅꯣ ꯍꯌꯦꯜ ꯎꯆꯤꯋꯥ ꯍꯌꯦꯜ What is your name? Sanatoy. My name is My name is Sanatoy. Angang 어린이다 맞아요. ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯅꯣꯏ ꯃꯌꯥꯝꯁꯦ Imit ase. We shall love. ꯆꯩ ꯀꯅꯥꯝ ꯌꯦꯡꯗ꯭ꯔꯕ ꯂꯥꯏꯚꯁꯦ ꯀꯃꯦꯟꯒ ꯑꯝꯇ ꯄꯤꯔꯛꯇꯦ ꯑꯩ ꯍꯤꯡꯉꯤ ꯍꯥꯏꯕ ꯂꯥꯏꯚꯇ ꯌꯦꯡꯉꯤ ꯍꯥꯏꯕꯗꯣ ꯑꯝꯇꯪꯗꯤ ꯈꯪꯍꯟꯕꯤꯔꯝꯃꯣ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯁꯤꯁꯇꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯍꯣꯠꯅꯔꯤ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯇꯝꯃꯤ ꯁꯨꯃꯥꯏꯅ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯐꯝꯃꯒ ꯀꯩꯀꯩ ꯋꯥꯔꯦꯝ ꯈꯔ ꯇꯧꯔꯤ ꯉꯥꯡꯖꯕ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯔ ꯇꯧꯖꯕ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯍꯥꯏꯗꯅ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ What your age? ꯑꯩꯒꯤꯔ ꯍꯥꯏꯁꯦ ꯑꯩ ꯌꯥꯝꯃꯦꯀꯣ ꯅꯣꯏ ꯈꯪꯅꯤ ꯑꯩ ꯆꯍꯤ ꯍꯥꯏꯔꯛꯑꯗꯤ ꯑꯩ 25 1ꯗꯒꯤꯅꯤꯀꯣ ꯑꯃꯨꯛ 25 something guys. 25 something something ꯅꯠꯇꯦꯀꯣ 25ꯅꯦ somethingꯒ ꯍꯥꯏꯕꯗꯣ ꯈꯪꯅꯤ ꯑꯃꯨꯛ ꯅꯩꯔꯦ ꯆꯦ ꯅꯩꯔꯦ ꯀꯩꯗ ꯅꯩꯅꯣ ꯅꯩꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣꯗꯅꯦ ꯕꯤꯌꯣꯗ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯩꯈꯣꯏ
ꯅꯣꯏ ꯃꯤ ꯑꯇꯩ ꯃꯌꯥꯝꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯉꯁꯤꯁꯤꯕꯣ ꯑꯁ ꯀꯃꯦꯟꯗꯣ ꯎꯔꯨꯗ꯭ꯔꯒ ꯎꯔꯛꯄꯗꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯍꯔꯥꯎꯔꯦꯕ ꯆꯦ ꯁꯥꯎꯅꯨꯀꯣ ꯑꯩꯅ ꯁꯨꯔꯕꯂꯥꯒꯤ ꯃꯅꯥꯎꯄꯤꯅꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯔꯕꯂꯥꯒꯤ ꯃꯅꯥꯎꯄꯤ ꯅꯠꯇꯦ ꯍꯣꯏ ꯁꯥꯎꯗꯤꯌꯦ ꯎꯏ ꯑꯩ ꯃꯣꯏꯔꯥꯡꯗꯩꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯊꯥꯡꯒ ꯀꯔꯥꯡꯒꯤ ꯆꯤꯡ ꯃꯊꯛꯇ ꯂꯦꯞꯂꯒ ꯌꯦꯡꯂꯛꯀꯦ ꯅꯣꯏꯁꯨ ꯀꯣꯝꯂꯥꯈꯣꯡꯒꯤ ꯂꯣꯛꯇꯥꯛꯇ ꯂꯦꯞꯂꯛꯑꯣ ꯑꯗꯨꯒ ꯌꯦꯡꯅꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯀꯣꯝꯂꯥꯈꯣꯡꯗꯒꯤ ꯀꯔꯥꯡꯂꯣꯝ ꯆꯠꯄ ꯌꯥꯏ ꯍꯥꯏꯇꯥꯏꯅꯦ ꯑꯩꯈꯣꯏ ꯅꯣꯡꯃ ꯀꯣꯏꯗꯣꯏꯅꯦ ꯑꯩ ꯑꯃꯨꯛꯇ ꯀꯣꯏꯗ꯭ꯔꯤꯕꯀꯣ ꯃꯆꯟꯅꯨꯄꯤꯅꯦ ꯑꯩ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯀꯤ ꯃꯆꯟꯅꯨꯄꯤꯅꯦ ꯕ꯭ꯂꯣꯛꯀꯤ ꯃꯆꯟꯅꯨꯄꯤ ꯅꯣꯏ ꯆꯦꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁ ꯃꯅꯅꯕꯒꯤ ꯑꯃ ꯍꯥꯏꯌꯨꯅꯦ ꯇꯧꯍꯟꯕꯤꯔꯛꯑꯣ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯂꯨꯄꯥ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯀꯥꯞꯄꯛꯀꯦ ꯑꯗꯨ ꯂꯤꯁꯤꯡ ꯖꯤꯄꯦ 3,000ꯇꯣ ꯅꯠꯇ꯭ꯔꯒꯁꯨ ꯀꯩꯅꯣ ꯖꯤꯄꯦꯗ ꯂꯩꯕꯅꯤ ꯀꯥꯞꯄꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗꯅꯦ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧ ꯀꯩꯅꯣꯗ ꯌꯥꯕꯅꯦ ꯆꯪꯁꯤꯜꯂꯣꯀꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯆꯪꯁꯤꯜꯂꯣ ꯑꯗꯨꯗꯨꯒꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯕꯅꯦ ꯊꯦꯡꯛꯁ ꯑꯅ ꯊꯥꯔꯒ ꯂꯩꯔꯝꯅꯦꯕꯀꯣ ꯑꯗꯨ ꯅꯝꯃꯣ ꯑꯗꯨꯗꯨꯒ ꯀꯥꯞꯅꯤꯡꯕ ꯄꯩꯁꯥ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯁꯤꯒꯤ ꯄꯥꯡꯅꯕꯗꯣ ꯀꯩꯅꯣꯗꯁꯨ ꯁꯤ ꯂꯥꯏꯚ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯂꯩꯗꯨꯗꯤ ꯌꯥꯎꯕꯅꯦꯕ ꯂꯥꯏꯚ ꯌꯦꯡꯕꯗ ꯅꯥꯀꯟꯗ ꯅꯥꯀꯟꯗ ꯑꯦꯁ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯂꯩꯕꯅꯤ ꯃꯥꯏ ꯕꯣꯛꯁ ꯇꯧꯁꯤꯜꯂꯒ ꯀꯩꯅꯣꯒꯤ ꯗꯣꯂꯔ ꯁꯤꯝꯕꯣꯜ ꯖꯤꯄꯦ ꯅꯝꯕꯔ ꯌꯥꯕꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯂꯩꯍꯧ ꯌꯥꯔꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯀꯣ ꯀꯩꯒꯨꯝꯕ ꯑꯋꯥꯠꯄ ꯈꯔ ꯌꯥꯝ ꯃꯌꯥꯝꯅ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯀꯥꯎꯕꯁꯨ ꯂꯩꯔꯣꯏ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯒꯅꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯂꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯅ ꯋꯦꯜꯀꯝ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯀꯩ ꯇꯧꯅꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯍꯣꯏꯁꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯤꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯂꯥꯏꯚ ꯌꯥꯎꯔꯝꯃꯤꯌꯦ ꯑꯩꯁꯨ ꯌꯥꯎꯔꯝꯃꯤꯌꯦ ꯃꯌꯥꯝ ꯑꯩ ꯌꯥꯎꯔꯣꯏ ꯃꯦꯝ ꯑꯩ ꯌꯥꯎꯕꯁꯦ ꯑꯃꯨꯛ ꯌꯥꯎꯔꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯩ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯃꯌꯥꯝ ꯃꯤ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯈ꯭ꯔꯦ ꯃꯌꯥꯝ ꯃꯤ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯗꯧꯅꯤ ꯁꯤꯜꯀꯤ ꯏꯔꯦꯟ ꯕ꯭ꯂꯣꯛꯅ ꯂꯩꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯁꯦ ꯍꯣꯏ ꯑꯗꯨꯗꯁꯨ ꯌꯦꯡꯒꯦ ꯅꯪꯒꯤ ꯆꯦꯅꯦꯜꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯒꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯍꯣꯅꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯣꯅꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯃꯥ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔꯗꯒꯤ ꯃꯥ ꯂꯥꯏꯐꯁꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯧꯕꯤꯔꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯍꯨꯛꯀꯥꯝ ꯆꯜꯂꯤ ꯍꯨꯛꯀꯥꯝ ꯈꯜꯂꯤꯗꯔ ꯑꯩꯁꯦ ꯃꯥꯒꯤꯗꯃꯛ ꯂꯦꯝꯅꯁꯤꯔ ꯑꯩꯁꯦ ꯃꯥꯒꯤꯗꯃꯛ ꯆꯦ ꯅꯥꯎꯇꯣꯟꯗꯣ ꯅꯥꯎꯇꯣꯟꯗꯣ ꯀ꯭ꯂꯥꯁ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀꯌꯥꯅꯣ ꯅꯥꯎꯇꯣꯟ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯊꯥꯏꯅꯩ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯂꯦꯛꯖꯦꯟꯗꯔ ꯆꯥꯛ ꯆꯥꯔꯦ ꯅꯣꯡꯃꯥꯏꯊꯦꯝ ꯆꯥꯛ ꯆꯥꯔꯦ ꯅꯣꯏꯗꯤ ꯆꯥꯔꯕ꯭ꯔꯣ ꯁꯤꯁꯇꯔ ꯗ꯭ꯔꯀꯨꯂꯥ ꯒꯦꯃꯤꯡ ꯁꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯕꯦꯕꯤ ꯁꯥꯟꯅꯕ꯭ꯔꯣ ꯁꯥꯟꯅꯗꯦ ꯒꯦꯝ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯠꯇ ꯁꯥꯟꯅꯗꯦ ꯑꯩꯈꯣꯏ ꯒꯦꯝ ꯍꯩꯇꯦ ꯆꯥꯔꯦ ꯃꯤ ꯌꯥꯝꯃꯛꯇ꯭ꯔꯦ ꯃꯤ ꯌꯥꯝꯃꯛꯇ꯭ꯔꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯀꯞꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯦ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯎꯄꯤꯗꯨ ꯑꯩ ꯏꯅꯥꯎꯄꯤꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯂꯦꯛꯖꯦꯟꯗꯔ ꯁꯤꯗ ꯀꯩꯗꯧꯋꯦ ꯑꯉꯧꯕ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯏ ꯂꯣꯏꯊꯣꯛꯑꯅꯤ
ꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯆꯨ ꯍꯌꯦꯜ ꯑꯩꯈꯣꯏꯒꯤꯅ ꯍꯩꯌꯦꯜ ꯈꯪꯕ꯭ꯔꯣ class kayano nautundo class 7 laila kaabnida aꯉꯥꯡꯅꯤꯗ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯤ ꯅꯠꯇꯦꯀꯣ ꯈꯔ ꯂꯥꯞꯅꯩ ꯆꯦ ꯑꯅꯤꯃꯛ ꯍꯌꯦꯡ ꯗꯥꯟꯁ ꯑꯝꯇ ꯇꯧꯕꯤꯔꯛꯎ ꯑꯩꯗꯤ ꯗꯥꯟꯁ ꯍꯩꯇꯤꯌꯦ ꯊꯣꯏ ꯈꯪꯗꯦ ꯑꯣ ꯍꯌꯦꯜꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯤ ꯈꯪꯕ꯭ꯔꯣ ꯃꯌꯥꯡ ꯏꯝꯐꯥꯜꯗꯩ ꯍꯥꯏꯊꯔꯛꯀꯗꯣꯏꯕ ꯁꯦꯛꯃꯥꯏꯖꯤꯟꯒ ꯊꯪꯅꯗꯣꯏꯕ ꯑꯩꯈꯣꯏꯒ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧꯔꯛꯑꯣ ꯗꯥꯟꯁ ꯍꯩꯇꯕꯅ ꯗꯥꯟꯁ ꯇꯧꯕ ꯐꯖꯗꯕꯅꯤꯀꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯍꯥꯞꯆꯔꯛꯈꯣꯒꯦ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯈꯪꯉꯦ ꯈꯪꯖꯜꯂꯣ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯆꯤꯆꯦ ꯍꯣꯏ ꯇꯧꯔꯝꯒꯦ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯗꯗꯥ ꯍꯔꯥꯎꯔꯗꯤ ꯃꯤ ꯍꯟꯊꯈ꯭ꯔꯦ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛꯅ ꯂꯩꯕꯅꯦ ꯑꯗꯨ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩ ꯌꯦꯡꯉꯦ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯆꯦ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯔꯣ ꯐꯖꯩꯁꯦ ꯀꯥꯏꯗꯅꯣ ꯌꯥꯝ ꯆꯝꯃꯝꯃꯤ ꯅꯪꯗꯤ ꯀꯥꯏꯗ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤꯅ ꯀꯩꯅꯣ ꯃꯤ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯥꯏꯐꯁꯦ ꯑꯅꯤꯃꯛ ꯊꯦꯡꯀ꯭ꯌꯨ ꯃꯤ ꯌꯥꯝꯃꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝꯃꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯖꯠ ꯂꯥꯎ ꯀꯥꯈꯠꯂꯛꯈ꯭ꯔꯦ ꯍꯟꯗꯛ ꯌꯥꯝꯅ ꯌꯥꯝꯃꯛꯇ꯭ꯔꯗꯤ ꯅꯍꯥꯟꯈꯩꯗꯤ ꯀꯞꯅꯤꯡꯉꯦ ꯌꯦꯡꯉꯝꯕꯁꯤꯡꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯅꯦꯕ ꯆꯦ ꯍꯣꯏꯅꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯌꯨꯝꯗ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯑꯃꯗꯨꯗꯤ ꯑꯃꯗꯤ ꯀꯩꯅꯣ ꯑꯃꯗꯣ ꯌꯥꯎꯗ꯭ꯔꯦ ꯐꯖꯩꯌꯦ ꯀꯩꯒꯤꯅꯣ ꯃꯁꯛ ꯐꯖꯕꯅꯤ ꯃꯆꯥꯒꯤ ꯑꯊꯣꯏ ꯇꯨꯝꯅꯤꯡꯉꯦ ꯏꯁꯥꯁꯦꯀꯣ ꯍꯜꯂꯣ ꯁꯝꯁꯦ ꯑꯝꯇ ꯂꯧ ꯆꯦ ꯅꯣꯏꯒꯤ ꯆꯦꯅꯦꯜ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯅꯣꯏ ꯗꯗꯥꯒꯤꯗꯨꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯦ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯀꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯆꯦ ꯁꯅꯥꯊꯣꯏ ꯃꯤ ꯑꯩꯔꯣ ꯃꯥꯅꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯃꯥꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯅꯪꯅꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏꯁꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯇꯨꯌꯦꯜꯞ ꯀꯥꯏꯅꯦ ꯅꯣꯡꯃꯇꯁꯨ ꯂꯤꯡꯖꯦꯜ ꯑꯃꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯃꯥꯒꯤꯔꯣ ꯃꯥꯒꯤ ꯁꯅꯥꯊꯣꯏ ꯃꯥꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯥꯔ ꯀꯦ ꯇꯣꯟꯇꯣꯟꯁꯦ ꯋꯥꯈꯜ ꯑꯃ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯋꯥꯈꯜꯒꯤ ꯅꯨꯡꯇꯤꯒꯤ ꯍꯧꯔꯛꯐꯝ ꯃꯤꯡ ꯍꯥꯝꯃꯦ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯏꯁꯩꯁꯦ ꯁꯛꯄꯗ ꯁꯟꯒ ꯂꯣꯏ ꯅꯤꯡꯁꯤꯡꯒꯅꯤ ꯅꯥꯟꯊꯣꯛꯇꯣꯏ ꯃꯥꯜꯂꯦ ꯏꯃꯤꯠ ꯑꯁꯦ 이미 아세 웃으라와서 넌뜨기 샷덤니 ꯃꯨꯇꯨꯃꯨꯃꯥꯅꯅ ꯍꯥꯏ voice ꯁꯨꯃꯤꯇꯥ ꯚꯣꯏꯁ ꯃꯥꯜꯂꯦ ꯀꯩꯅꯣ ꯁꯨꯃꯤꯇꯥꯗꯤ Sumita ꯀꯅꯥꯅꯣ what Sumita
ꯁꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡꯁꯦ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯩꯒꯤꯅ ꯆꯝꯊꯣꯡ ꯆꯦ ꯍꯣꯏꯒ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦ ꯍꯣꯏ ꯇꯧꯃꯤꯟꯅꯁꯦ ꯇꯧꯃꯤꯟꯅꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯥꯛꯑꯣ ꯑꯗꯣ ꯁꯤꯁꯇꯔ ꯁꯨꯝ ꯆꯥꯅꯕꯗꯤ ꯅꯪꯅ ꯄꯨꯊꯣꯔꯛꯑꯣ ꯃꯃꯥꯡꯗ ꯁꯤꯁꯇꯔ ꯁꯨꯝ ꯃꯃꯥꯡꯗ ꯊꯥꯗꯕꯁꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯅꯪ ꯀꯅꯥ ꯑꯩꯔꯣ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯑꯁ ꯂꯤꯡꯖꯦꯟ ꯂꯣꯏꯔꯦꯍꯦ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯅꯤ ꯚꯥꯏ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯌꯦꯡꯕ ꯅꯠꯇꯕ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯉꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯃꯤꯡꯁꯨ ꯑꯗꯨꯝ ꯀꯧꯕꯤꯔꯤꯅꯦꯕꯀꯣ ꯅꯪ ꯅꯃꯤꯡ ꯇ꯭ꯋꯤꯟꯁꯔꯣ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯇ꯭ꯋꯤꯟꯁ ꯃꯥꯜꯂꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯅꯪ ꯈꯪꯉꯝꯗꯕꯁꯦ ꯇ꯭ꯋꯤꯟꯁꯅꯦ ꯇ꯭ꯋꯤꯟꯁ ꯑꯩꯅ ꯆꯍꯤ 25 ꯃꯥꯅ 19 ꯇ꯭ꯋꯤꯟꯁꯅꯦ ꯆꯍꯤ 5ꯃꯨꯛꯇꯤ ꯍꯟꯅꯩ ꯇ꯭ꯋꯤꯟꯁꯅꯦ ꯇ꯭ꯋꯤꯟꯁꯄꯨꯗꯤ ꯑꯣꯏꯕꯀꯣ ꯆꯍꯤ ꯈꯤꯇꯪ ꯆꯍꯤꯗꯣ ꯍꯟꯅꯈꯤꯕ ꯑꯩꯅ ꯈꯔ ꯍꯟꯕ ꯆꯍꯤ 3 ꯍꯜꯂꯦꯀꯣ ꯋꯥꯔꯧꯅꯣ ꯃꯌꯥꯝ ꯇ꯭ꯋꯤꯟꯁ ꯑꯣꯏꯔꯁꯨ ꯆꯍꯤ 3 ꯍꯟꯇꯣꯛꯈ꯭ꯔꯦ ꯃꯤꯠꯁꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯛꯄ ꯆꯪꯈꯣꯟꯕ ꯆꯤꯝꯕꯥꯜꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯅꯤꯡꯂꯤꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯏꯁꯄꯥꯏꯁꯤ ꯃꯤꯠꯆꯤꯅ ꯆꯤꯌꯔꯁꯇꯣ ꯂꯣꯟꯅ ꯑꯣꯏꯅ ꯇꯧꯁꯦ ꯂꯣꯟꯅ ꯍꯣꯏ ꯇꯧꯁꯦ ꯌꯦꯡꯂꯛꯄ ꯌꯦꯡꯂꯛꯄ ꯀꯩ ꯃꯊꯦꯜ ꯏꯁꯄꯥꯏꯁꯤꯗꯣ ꯅꯪ ꯆꯥꯒꯦ ꯂꯩꯔꯒ ꯄꯨꯔꯛꯑꯣ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯏꯁꯄꯥꯏꯁꯤ ꯍꯩꯀꯣ ꯂꯩꯕ ꯉꯝꯗꯤ ꯏꯁꯄꯥꯏꯁꯤꯕꯨ ꯍꯥꯏꯕ ꯊꯣꯛꯂꯛꯆꯜꯂꯛꯇ꯭ꯔꯦ ꯀꯩ ꯃꯊꯦꯜ ꯑꯂꯦꯛꯖꯦꯟꯗꯔ ꯆꯥꯒꯦ ꯃꯥꯏꯈꯦꯜꯅ ꯏꯁꯩ ꯀꯅꯥ ꯁꯛꯄ ꯌꯥꯝ ꯍꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯑꯣ ꯍꯤꯟꯖꯥꯡ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯣꯡꯃꯥꯏꯊꯦꯝ ꯋꯥꯍꯩꯕꯜꯗꯒꯤ ꯑꯂꯦꯛꯁꯥꯟꯗꯔ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣꯝꯃ ꯊꯥꯕꯤꯔꯛꯑꯦ ꯅꯣꯏ ꯃꯤꯡꯁꯦ ꯈꯪꯕꯨꯗꯤ ꯈꯪꯕ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄꯩꯅꯦ ꯍꯟꯗꯛꯇꯤ ꯅꯤꯡꯁꯤꯡꯉꯒꯦꯍꯦ ꯍꯣꯏ ꯅꯤꯡꯁꯤꯡꯉꯣ ꯅꯤꯡꯁꯤꯡꯉꯣ ꯁꯨꯡꯀꯥꯎ ꯀꯥꯎꯔꯅꯣ ꯀꯥꯎꯕꯤꯔꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯣ ꯍꯣꯏ ꯂꯩꯒꯦ ꯂꯩꯔꯣ ꯑꯗꯨꯗꯤ ꯆꯥꯗꯧꯔꯦ ꯆꯥꯕꯗꯤ ꯃꯤꯅ ꯄꯥꯝꯖꯔꯦ ꯂꯩꯔꯛꯄꯗꯤ ꯊꯧꯖꯥꯝ ꯌꯥꯔꯦ ꯔꯥꯖꯦꯟ ꯆꯥꯕ ꯉꯥꯏꯗ꯭ꯔꯦ ꯄꯥꯝꯖꯔꯦ ꯄꯥꯝꯖꯔꯦ ꯉꯥꯎꯖꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯦ ꯊꯃꯣꯏ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯟꯅ ꯆꯦꯛꯁꯤꯟꯅ ꯅꯪꯕꯨ ꯊꯝꯂꯒꯦ ꯍꯥꯏꯅꯤꯡꯅ ꯌꯥꯅꯤꯡꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯅꯪꯁꯦ ꯌꯥꯔꯦ ꯈꯟꯕꯔꯥ ꯍꯥꯏꯅꯤꯡꯅ ꯌꯥꯅꯤꯡꯅ ꯂꯤꯡꯖꯦꯟ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯝꯕ ꯁꯨꯝ ꯅꯣꯏ ꯍꯦꯜꯂꯛꯑꯦ ꯂꯝꯁꯦ ꯚꯤꯗꯤꯑꯣꯁꯨ ꯀꯥꯏꯗꯅꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯃꯌꯥꯡ ꯍꯥꯏꯊꯔꯛꯀꯗꯣꯏꯕ ꯏꯝꯐꯥꯜꯗꯒ ꯈꯤꯇꯪ ꯍꯦꯟꯊꯔꯦ ꯁꯦꯛꯃꯥꯏꯖꯤꯟꯒ ꯊꯪꯅꯗꯣꯏꯕ ꯃꯌꯥꯡ ꯏꯝꯐꯥꯜꯒ ꯅꯛꯅꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯣ ꯆꯦ ꯍꯣꯏꯁꯦ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯏꯁꯩꯗꯤ ꯍꯩꯇꯕꯅꯦ ꯁꯨꯝ ꯃꯥꯅ ꯃꯥꯟꯅꯕ ꯁꯛꯏꯅꯦ ꯃꯥꯜꯍꯜꯂꯤꯅꯦ ꯃꯥꯜꯍꯟꯕ ꯃꯤ ꯁꯨꯝ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯕꯤꯠ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯆꯥꯛꯀ ꯆꯥꯕꯤꯔꯕꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯐꯝꯃꯤꯅꯤ ꯆꯥꯛ ꯆꯥꯔꯒ ꯐꯝꯕꯅꯤ ꯆꯥꯛ ꯇꯣꯛꯑ ꯋꯥꯔꯦꯝ ꯉꯥꯡꯕꯅ ꯀꯩꯅꯣ ꯌꯥꯝ ꯌꯥꯝ ꯄꯤꯁꯜꯂꯛꯑꯦ ꯄꯤꯁꯜꯂꯛꯑꯦꯍꯦ ꯂꯤꯡꯖꯦꯜ ꯏꯟꯖꯦꯜ ꯑꯩꯁꯦ ꯑꯩꯁꯦ ꯄꯥꯝꯃꯛꯄꯔꯣ ꯄꯥꯝꯃꯛꯄꯔꯣ ꯃꯥꯏ ꯑꯩꯁꯦ ꯗꯥꯔꯂꯤꯡ ꯀꯥꯏꯁꯦ ꯅꯨꯡꯁꯤꯔꯛꯄ꯭ꯔꯣ ꯃꯥꯏ ꯗꯥꯔꯂꯤꯡ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯃꯥꯒꯤ ꯉꯥ ꯊꯣꯡꯕ ꯉꯥꯛꯇ ꯆꯥꯔꯦ ꯆꯞ ꯉꯁꯤꯗꯤ ꯃꯥꯟꯅꯩꯌꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯑꯗꯨꯅ ꯃꯤ ꯇꯨꯏꯁꯅꯦ ꯍꯥꯏꯔꯒ ꯑꯩꯅ ꯆꯍꯤ 3 ꯍꯟꯕꯩ ꯏꯁꯩ ꯋꯥꯅꯤ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯁꯛꯂꯛꯀꯦ ꯅꯨꯡꯁꯤꯒꯤ ꯆꯦꯕꯥꯟ ꯈꯨꯗꯤꯡ ꯏꯔꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯀꯌꯥ ꯊꯃꯣꯏꯒꯤ ꯆꯦ ꯍꯣꯏꯒꯤ ꯑꯇꯤꯌꯥꯗ ꯖꯤꯄꯦꯗ ꯁꯤꯃ ꯀꯥꯞꯄꯛꯀꯦ ꯀꯥꯞꯄꯛꯑꯣ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦ ꯖꯤꯄꯦꯗ ꯅꯠꯇ꯭ꯔꯁꯨ ꯁꯤꯒꯤ ꯀꯥꯞꯄꯛꯇ꯭ꯔꯁꯨꯅꯦ ꯚꯤꯗꯤꯑꯣꯒꯤꯗ ꯑꯗꯨꯝ ꯂꯥꯏꯚꯁꯤꯒꯤ ꯂꯩꯕꯅꯦ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯑꯦꯁ ꯗꯣꯂꯔ ꯑꯃ ꯁꯤꯝꯕꯣꯜ ꯑꯃ ꯇꯧꯔꯒ ꯊꯣꯛꯄꯅꯦ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯕꯣꯛꯁ ꯈꯥꯖꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨ ꯅꯝꯁꯤꯜꯂꯒꯅꯦ ꯅꯪ ꯖꯤꯄꯦꯗꯣ ꯇꯧꯔꯒ ꯆꯦ ꯑꯗꯨꯗ ꯑꯗꯨꯝ ꯗꯥꯟꯁ ꯀꯥꯞꯄꯛꯑꯣ ꯑꯝꯇ ꯅꯤꯛꯂꯛꯑꯣꯗꯅ ꯑꯦꯍꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏꯞꯇꯗꯤ ꯗꯥꯟꯁ ꯇꯧꯔꯒꯨꯝꯁꯦ ꯇꯧꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯔꯤꯜꯁ ꯑꯣꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯔꯤꯜꯁꯀꯨꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦꯀꯣ ꯇꯧꯔꯛꯀꯦ ꯔꯤꯜꯁ ꯊꯥꯒꯠꯄꯅꯦ ꯑꯗꯨꯝ ꯁꯣꯔꯠꯇ ꯂꯤꯡꯖꯦꯜ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏ ꯊꯔꯣꯏ ꯆꯥꯖꯔꯦ ꯂꯥꯏ ꯊꯔꯣꯏ ꯑꯩ ꯂꯥꯏ ꯊꯔꯣꯏ ꯆꯥꯕ ꯍꯥꯄꯥꯏ ꯌꯥꯝ ꯀꯔꯤ ꯍꯥꯎꯔꯝꯒꯅꯤ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯅ ꯍꯩꯅꯗꯦ ꯐꯝꯃꯤꯅꯦ ꯋꯥꯔꯦꯝ ꯉꯥꯡꯉꯤꯅꯦ ꯂꯥꯏꯞ ꯆꯦ ꯕꯥꯏ ꯊꯥꯔꯒ ꯕꯥꯏ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯑꯝꯇ ꯌꯦꯡꯒꯦ ꯗꯥꯟꯁ ꯗꯥꯟꯁ ꯇꯧꯔꯛꯑꯣ ꯀꯩꯅꯣꯗ ꯚꯥꯏꯔꯦꯜ ꯁꯣꯔꯠ ꯆꯠꯀꯅꯤꯀꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯄꯅꯦ ꯔꯤꯜꯁ ꯑꯗꯨꯗ ꯑꯩꯒꯤ ꯌꯦꯡꯕꯤꯔꯣ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯁꯛꯂꯛꯄꯁꯤ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯃꯇꯝ ꯅꯪ ꯀꯔꯤ ꯀꯔꯝꯃꯥꯏ ꯇꯧꯔꯝꯃꯤ ꯑꯣꯏꯔꯝꯃꯤ
ꯑꯩꯒ ꯎꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯅꯪ ꯀꯃꯥꯏ ꯂꯩꯔꯝꯃꯤ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯐꯝꯂꯒ ꯒꯨꯂꯤ ꯔꯤꯜꯁ ꯆꯥꯕ ꯃꯇꯦꯛ ꯃꯥꯜꯂꯒ ꯇꯧꯔꯛꯑꯣꯏ ꯔꯤꯜ ꯃꯇꯦꯛ ꯇꯧꯔꯛꯀꯦ ꯂꯤꯡꯖꯦꯟ ꯅꯪꯁꯦ ꯎꯈꯣꯡ ꯌꯥꯝꯅ ꯋꯥꯈꯣꯡꯗ ꯅꯨꯡꯁꯤꯌꯦ ꯐꯝꯂꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯗꯣꯏꯅꯦ ꯗꯨ ꯍꯧꯖꯤꯛꯇꯤ Thank you. Hi, hello. Live mi kanamti yumbitre. Sise hayeng live ta dance tawrao. Live ta dance tawba nungaitre. Live thabani si dance tawbam natiye. I really love you guys. Ahouba sakhiba. ꯑꯍꯧꯕ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯔꯤꯄꯤꯠ ꯇꯧꯔꯛꯑꯣ ꯄ꯭ꯂꯤꯖ ꯀꯩꯅꯣ ꯑꯍꯧꯕ ꯈꯪꯗꯦ ꯀꯔꯤ ꯁꯛꯈꯤꯕꯅꯣ ꯀꯔꯤ ꯏꯁꯩꯅꯣ ꯍꯥꯏꯔꯣ ꯑꯦꯂꯤꯁ ꯀꯦꯌꯥꯏꯁꯇ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯣꯏ ꯃꯗꯨꯒꯤ ꯅꯝꯕꯔ ꯂꯩꯇꯦ ꯈꯨꯗꯣꯡꯆꯥꯕꯗꯣ ꯉꯁꯤ ꯂꯩꯔꯛꯈꯤꯕ ꯌꯥꯏ ꯂꯤꯡꯖꯦꯟꯗꯤ ꯑꯩ ꯉꯁꯥꯏ ꯃꯤꯡ ꯂꯤꯡꯖꯦꯜꯗꯤ ꯀꯧꯈ꯭ꯔꯦ ꯑꯩ ꯃꯤꯡ ꯀꯧꯈ꯭ꯔꯦ ꯁꯥ ꯊꯣꯏꯅꯪꯗꯤ ꯑꯩ ꯃꯤꯡ ꯀꯧꯗ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏꯚ ꯌꯥꯎꯕꯁꯦ ꯅꯨꯡꯁꯤꯅ ꯑꯝꯇ ꯃꯤꯡ ꯀꯧꯕꯤꯗꯦ ꯕꯦꯔꯥꯅꯤꯍꯦ ꯑꯥꯔ ꯀꯦ ꯇꯣꯟꯇꯣꯟ ꯀꯧꯔꯦ ꯌꯥꯔꯕ꯭ꯔꯣ ꯆꯤꯟꯕꯥꯁꯤꯅ ꯅꯤꯡꯁꯤꯡꯂ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯌꯧꯒꯦ ꯈꯜꯂꯤ ꯐꯥꯎꯔꯤꯕ ꯊꯃꯣꯏꯒꯤ ꯁꯦꯡꯕ ꯂꯤꯡꯖꯦꯟ ꯂꯤꯡꯖꯦꯜ ꯑꯩꯒꯤ ꯍꯧꯔꯁꯦ ꯌꯥꯕꯤ ꯌꯥꯕꯤꯔꯣ ꯌꯥꯕꯤꯔꯣ ꯅꯪꯁꯦ ꯑꯩꯒꯤ ꯌꯥꯕꯤꯔꯣ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛꯇ ꯀꯣꯟ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯃꯥꯏ ꯅꯝꯕꯔ ꯂꯩꯇꯤꯌꯦ ꯑꯦꯀꯦ ꯇꯦꯟꯊꯥꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯣ ꯂꯩꯔꯝꯃꯦ ꯄ꯭ꯔꯦꯡ ꯀꯣꯟ ꯇꯧꯕꯒꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯃꯤꯉꯣꯟꯗ ꯄꯤꯕꯩꯗꯤ ꯂꯩꯇ꯭ꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯅꯪꯅ ꯂꯦꯞꯂꯤ ꯏꯅꯥꯛꯇ ꯅꯪꯅ ꯑꯩꯕꯨ ꯂꯥꯏꯚ ꯇꯠꯇꯅ ꯍꯧꯕꯗ ꯁꯨꯝ ꯏꯁꯩ ꯏꯁꯩꯗꯣ ꯈꯪꯗꯤꯌꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯊꯥꯔꯛꯀꯦ ꯁꯤꯗ ꯊꯥꯔꯛꯀꯅꯣ ꯊꯥꯔꯛꯀꯅꯣ ꯃꯤꯒꯤ ꯑꯩꯅ ꯅꯝꯕꯔꯗꯣ ꯍꯧꯖꯤꯛꯇꯣ ꯁꯨꯝ ꯄ꯭ꯔꯦꯡ ꯌꯥꯝ ꯇꯧꯅꯔꯤꯕꯅꯤꯅꯅꯦ ꯅꯣꯏ ꯇꯧꯕꯤꯔꯣꯏꯒꯦ ꯑꯅꯤꯁꯦ ꯑꯀꯣꯡ ꯆꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ ꯏꯁꯃꯥꯔꯠ ꯕꯣꯏ ꯌꯥꯅꯤ ꯏꯁꯃꯥꯔꯠ ꯕꯣꯏ ꯀꯥꯏꯗꯩꯅꯣ ꯅꯪꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯌꯥꯟ ꯏꯁꯃꯥꯔꯠ ꯕꯣꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯁꯤꯁꯇꯔ ꯍꯥꯏꯗꯣꯏꯔꯥ ꯕ꯭ꯔꯗꯔ ꯍꯥꯏꯗꯣꯏꯔꯥ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈꯪꯗ꯭ꯔꯦ ꯈꯜꯂꯝꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯈꯪꯉꯗꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯀꯩ ꯑꯣꯏꯖꯔꯝꯃꯅꯤꯌꯦ ꯃꯤꯡ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯟ ꯄ꯭ꯔꯦꯡ ꯇꯧꯒꯦꯅ ꯀꯦꯗꯤ ꯇꯧꯒꯦꯗꯤ ꯑꯩꯉꯣꯟꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯑꯩꯁꯦ ꯇꯧꯔꯛꯀꯦ ꯑꯥꯔ ꯀꯦ ꯂꯤꯡꯖꯦꯜ ꯅꯪꯒꯤ ꯇꯣꯟꯇꯣꯟ ꯅꯨꯄꯤ ꯑꯣꯏꯖꯕ ꯂꯤꯡꯖꯦꯜ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯖꯕ ꯄꯣꯛꯄꯒꯤ ꯃꯍꯩ ꯍꯟꯖꯔꯤ ꯂꯤꯡꯖꯦꯜ ꯑꯩꯒꯤ ꯆꯪꯈꯣꯟꯕ ꯅꯨꯄꯤ ꯀꯀꯥꯁꯤꯗ ꯑꯣꯏꯖꯕ ꯏꯅꯩ ꯑꯗꯨꯒ ꯅꯩꯔꯤꯑꯦꯅ ꯆꯪꯈꯣꯟꯕ ꯅꯪꯅ ꯅꯩꯔꯦꯍꯦ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯍꯩꯇꯕꯒꯤꯅꯦ ꯅꯪꯅ ꯏꯁꯩꯗꯣ ꯅꯩꯔꯦ ꯀꯔꯤ ꯏꯁꯩꯅꯣ ꯀꯩ ꯏꯁꯩ ꯁꯛꯈꯤꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏꯗꯣ ꯃꯆꯥ ꯀꯥꯎꯔꯦ ꯑꯝꯇꯪ ꯍꯥꯏꯕ ꯍꯥꯏꯔꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯈꯣꯡꯁꯥꯟꯕꯒꯤ ꯈꯣꯡꯖꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯀꯔꯝꯕꯅ ꯍꯟꯅꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯣ ꯅꯣꯏ ꯁꯤꯁꯇꯔ ꯕ꯭ꯔꯗꯔ ꯑꯗꯨꯗꯨꯒ ꯁꯣꯡꯒꯤ ꯍꯥꯏꯖꯔꯛꯑꯒꯦ ꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣꯕ ꯍꯥꯏꯗꯤ ꯃꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦꯕ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯒꯤ ꯑꯗꯨꯗꯨꯒ ꯍꯥꯏꯖꯔꯛꯑꯒꯦꯕ ꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯌꯦꯡꯉꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯗꯅꯕ ꯃꯥꯅꯦ ꯅꯣꯡꯗꯝꯕ ꯅꯪ ꯌꯦꯡꯉꯦ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯕꯁꯦ ꯁꯨꯡꯀꯥꯎ ꯀꯥꯎꯔꯔꯣꯏ ꯂꯥꯏ ꯄꯨꯊꯥꯔꯕ ꯅꯪ ꯌꯦꯡꯉꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯈꯟꯖꯔꯒꯦ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯥꯎꯕꯁꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯅꯤꯡꯁꯤꯡꯉꯛꯄ ꯂꯩꯇꯦ ꯐꯩ ꯅꯪꯕꯨ ꯂꯥꯞꯅ ꯑꯗꯨꯝ ꯂꯩꯅꯔꯁꯨ ꯊꯃꯣꯏꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯑꯃ ꯏꯔꯝꯂꯦ ꯄꯨꯋꯥꯔꯤꯗ ꯄꯣꯛꯂꯤꯕ ꯃꯍꯥꯛꯅꯁꯨ ꯂꯤꯕꯤꯈꯤ ꯏꯁꯩꯗꯣ ꯌꯥꯝꯅꯗꯤ ꯐꯖꯩ ꯍꯥꯏꯕ ꯍꯩꯇ꯭ꯔꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯩ ꯁꯛꯂꯛ ꯈꯪꯍꯧꯗ꯭ꯔꯦ ꯌꯦꯡꯒꯦꯀꯣ ꯂꯥꯏꯚꯇꯣ ꯍꯪꯀꯠꯂꯒ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯩ ꯏꯁꯩ ꯑꯩ ꯁꯛꯀꯦ ꯁꯛꯈꯤꯒꯦꯗꯣ ꯍꯥꯏꯐꯦꯠ ꯈꯪꯉꯣ ꯅꯨꯡꯁꯤꯒꯤ ꯆꯦꯕꯥꯟ ꯈꯨꯗꯤꯡ ꯏꯔꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯀꯌꯥ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯂꯩꯆꯤꯟꯒꯤ ꯃꯐꯣꯟꯒꯨꯝ ꯍꯣ ꯍꯣ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯏꯁꯩ ꯌꯥꯝ ꯍꯩꯇꯦ
English say the hydro ani English say the hydro I want to talk to one. I want to talk to one, but tonight. What's your nabla? Oh, what's your nabla? 9863 Number pirano 9863 phone daw na ba phone like that 640 미원에 와가 브레잉 떠서번네 phone 빠졌지 얌 라이브 문자 오래 509 ai chỉ pháp bữa à đấy 963640509 masing karawa true what the what was from taru mapan tara switch 963640509 okay boy wakhagi hꯧꯔꯛꯐꯝ Lingjen ꯑꯣꯏꯕꯅ hangam mapan machugi moirang fidan ina fi hangam mapan machugi moirang fidan ina fi ꯑꯩꯈꯣꯏ ꯆꯥꯛꯄ mamangda nang kaino ꯄꯥꯟꯒꯗ ꯑꯩꯒꯤꯁꯨ ꯄꯤꯔꯛꯎꯔꯣ ꯑꯥꯒꯦ ꯇꯣꯟꯊꯣꯟ ꯑꯗꯨꯅꯦ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔꯒꯤ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯑꯩꯗꯤ ꯄꯥꯟꯒꯤ ꯗꯦꯟꯗ ꯍꯧꯕꯝ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯀꯣ ꯅꯣꯡꯃ ꯐꯖꯅ ꯈꯪꯅꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯒ ꯁꯛ ꯃꯥꯏ ꯈꯪꯅꯔꯒ ꯐꯣꯟ ꯇꯧꯔꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯝꯕ ꯇꯧꯅꯁꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯟꯅ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕꯁꯨ ꯊꯥꯖꯕꯁꯨ ꯆꯨꯝꯗꯦꯕꯀꯣ ꯆꯨꯝꯃꯤꯅꯦ ꯆꯨꯝꯃꯦ ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯄꯤꯌꯣ ꯎꯆꯨꯋꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯖꯩꯌꯦ ꯎꯆꯨꯋꯥ ꯍꯌꯦꯟ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯍꯥꯏꯔꯒ ꯃꯣꯏꯒꯤꯗꯣ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤꯡ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯄꯜꯂꯣꯕꯀꯣ ꯃꯤꯡꯗꯣ ꯑꯗꯨꯝ ꯈꯪꯉꯦꯗꯅ ꯑꯗꯨ ꯄꯟꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯀꯥ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯎꯕ ꯑꯣꯏꯗꯦꯕꯀꯣ ꯈꯪꯕꯅꯦ ꯑꯗꯨꯝ ꯄꯤꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯅꯝꯕꯅ ꯂꯣꯏ ꯈꯪꯕꯅꯤꯀꯣ ꯁꯅꯥꯊꯣꯏ ꯍꯥꯏꯕ ꯈꯪꯗ꯭ꯔꯒ ꯂꯤꯡꯖꯦꯟ ꯍꯥꯏꯔꯣ ꯂꯤꯡꯖꯦꯟ ꯈꯪꯗ꯭ꯔꯒ ꯍꯣꯅꯤ ꯍꯥꯏꯔꯣ ꯑꯍꯨꯝꯁꯤꯗꯤ ꯑꯗꯨꯝ ꯈꯪꯒꯗꯕꯅꯦ ꯈꯪꯗꯕꯗꯤ ꯂꯩꯔꯝꯃꯣꯏꯀꯣ ꯑꯗꯨꯝ ꯑꯍꯨꯝꯁꯤꯃ ꯃꯤꯅꯤ ꯈꯛꯇ ꯉꯥꯏ ꯃꯤ ꯑꯅꯤ ꯈꯛꯇ ꯑꯣꯟꯂꯤ ꯑꯅꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯣꯏ ꯑꯅꯤꯁꯦ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯃꯤ ꯑꯅꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯃꯤ ꯑꯅꯤꯁꯦ ꯗꯌꯥꯟꯗ ꯍꯧꯐꯝ ꯑꯃ ꯂꯩꯔꯦ ꯑꯃꯅ ꯀꯅꯥꯅꯣ ꯃꯤ ꯃꯔꯤ ꯁꯨꯔꯦ ꯃꯔꯤ ꯁꯨꯈꯔꯦ ꯑꯩꯅꯦ ꯑꯃꯅ ꯀꯅꯥꯅꯣ ꯑꯅꯤꯃ ꯀꯅꯥꯅꯣ ꯍꯣꯏ ꯃꯦꯁꯤꯡ ꯑꯃꯅ ꯃꯌꯦꯛ ꯁꯤꯗꯕꯨ ꯀꯣꯡꯒ ꯃꯁꯟ ꯅꯨꯄꯤꯔꯦ ꯇꯣꯛꯅ ꯊꯧꯈ꯭ꯔꯦꯗ ꯃꯩꯃꯟ ꯀꯩꯅꯣꯗ ꯍꯌꯦꯡ ꯂꯥꯛꯀꯦ ꯏꯁꯄꯥꯏꯁꯤꯁꯨ ꯂꯩꯔꯛꯀꯦ ꯂꯥꯛꯑꯣ ꯍꯣꯏ ꯍꯌꯦꯡ ꯊꯕꯛꯁꯨ ꯂꯩꯇꯦ ꯍꯌꯦꯡ ꯊꯕꯛꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯝ ꯉꯥꯏꯔꯝꯒꯦ ꯂꯩꯔꯝꯒꯦ ꯉꯥꯏꯔꯝꯒꯦ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯉꯥꯏꯔꯝꯒꯦ ꯍꯣꯏ ꯉꯥꯏꯔꯝꯒꯦ ꯑꯅꯤꯒꯤ ꯂꯥꯏꯞ ꯂꯣꯏꯗ꯭ꯔꯤ ꯕꯤꯇ꯭ꯋꯤꯟꯒꯤ ꯌꯦꯡꯅꯤꯡꯉꯦ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯌꯥꯏ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯂꯦ ꯏꯁꯄꯥꯏꯁꯤ ꯂꯩꯔꯣ ꯑꯗꯨꯒ ꯍꯧꯔꯁꯦ ꯏꯁꯩꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯄꯥꯝꯖꯕ ꯏꯁꯩ ꯄꯥꯝꯖꯕ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯩ ꯂꯣꯏ ꯁꯛꯈ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯁꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯍꯣꯏ ꯉꯥꯏꯔꯝꯃꯣ ꯉꯥꯏꯔꯝꯒꯦ ꯅꯪ ꯀꯩ ꯂꯝꯗꯒꯤꯅꯣ ꯗꯌꯥꯟꯗ ꯍꯥꯎꯕꯝ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯅꯣꯏꯁꯦ ꯋꯥꯈꯜꯒꯤ ꯀꯦꯀꯦ ꯃꯣꯏꯔꯥꯡꯒꯤ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯀꯔꯤ ꯏꯁꯩꯅꯣ ꯀꯦꯀꯦ ꯀꯔꯝꯕ ꯃꯣꯏꯔꯥꯡꯒꯤ ꯏꯁꯩꯅꯣ ꯏꯁꯩ ꯈꯪꯗꯤꯌꯦ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯏꯁꯩꯗꯨꯃꯥꯏ ꯀꯧꯅꯦ ꯑꯗꯨ ꯏꯁꯩ ꯅꯪ ꯁꯤ ꯅꯝꯁꯤꯜꯂꯕ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯍꯧꯕ ꯃꯇꯧ ꯂꯩꯕ ꯃꯤꯠꯌꯦꯡꯗꯣ ꯀꯔꯤꯅꯣ ꯌꯥꯝ ꯋꯥꯊꯕ ꯑꯩꯗꯤ ꯁꯤ ꯑꯃꯗꯅꯤ
ꯑꯁꯤꯗ ꯑꯃ ꯐꯥꯔꯦ ꯍꯥꯏꯕ ꯁꯤ ꯃꯄꯥ ꯌꯦꯡꯉꯣꯗꯣ ꯌꯦꯡꯉꯣꯅ ꯄꯥꯔꯦ ꯌꯦꯡꯉꯣ ꯈꯪꯉꯦ ꯃꯌꯥꯝ ꯀꯃꯦꯟ ꯈꯤꯇ ꯄꯤꯔꯣ ꯑꯩ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯎꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦꯕ ꯑꯃ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ꯭ꯔꯣ ꯑꯃ ꯅꯨꯡꯁꯤꯒꯦ ꯌꯥꯕ꯭ꯔꯣ ꯂꯣꯏ ꯅꯨꯡꯁꯤꯕꯤꯌꯣ ꯁꯦ ꯀꯦꯀꯦ ꯃꯣꯏꯔꯥꯡꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯏꯁꯩꯗꯣ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯔꯣ ꯏꯁꯩ ꯍꯥꯏꯁꯦ ꯃꯌꯦꯛꯇꯣ ꯍꯥꯏꯔꯣ ꯈꯪꯗꯤꯌꯦ ꯑꯗꯣ ꯀꯦꯀꯦ ꯑꯩ ꯃꯣꯏꯔꯥꯡꯗꯣ ꯈꯪꯗꯦꯕ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯇꯨꯝꯃꯨꯔꯒꯦ ꯇꯨꯝꯃꯨꯔꯒꯦ ꯕꯥꯏ ꯑꯗꯨꯅ ꯑꯩ ꯑꯗꯨꯅ ꯃꯤꯡ ꯃꯤꯡ ꯀꯧꯔꯛꯑꯣ ꯑꯥꯔ ꯀꯦ ꯑꯥꯔ ꯇꯣꯟꯇꯣꯟ ꯇꯣꯟꯇꯣꯟ ꯀꯧꯔꯔꯣꯏ ꯍꯥꯏꯗꯤ ꯅꯪ ꯇꯨꯝꯈ꯭ꯔꯗꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯣ ꯃꯤ ꯂꯩꯍꯧꯗ꯭ꯔꯦ ꯂꯥꯏꯚꯁꯦ ꯀꯅꯥ ꯌꯦꯡꯕꯤꯔꯤꯒꯦ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯣ ꯑꯩ ꯃꯊꯥ ꯁꯥꯏ ꯀꯣꯛꯀ ꯂꯣꯏ ꯍꯥꯒꯠꯖꯔꯦꯀꯣ ꯗꯌꯥꯟꯗ ꯍꯥꯎꯕꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯅꯪꯗꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯗꯣ ꯂꯝꯗꯨꯐꯥꯎꯇꯤ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯂꯥꯛꯑꯣ ꯂꯥꯛꯄꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣꯗ ꯌꯨꯝ ꯑꯗꯨꯝ ꯇꯥꯛꯆꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯛꯄꯕꯨꯗꯤ ꯂꯥꯛꯑꯣ ꯀꯩꯁꯨ ꯑꯗꯣ ꯀꯥꯏꯗꯦ ꯅꯪꯒꯤ ꯂꯝꯗꯣ ꯁꯨꯝ ꯈꯪꯅꯤꯡꯕ ꯅꯪꯒꯤ ꯂꯝꯗꯣ ꯇꯥꯔꯒꯅꯗꯤ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯃꯤꯔꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯕ ꯌꯥꯝ ꯈꯪꯕ ꯃꯥꯟꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯏꯕꯤꯅꯦ ꯑꯗꯣ ꯅꯨꯡꯁꯤꯒꯤ ꯆꯦꯕꯥꯡ ꯈꯨꯔꯦꯡ ꯑꯩ ꯑꯉꯥꯎꯕꯤ ꯐꯝꯕ ꯃꯥꯟꯗ꯭ꯔꯣ ꯀꯣꯛꯀ ꯄꯥꯔꯒ ꯅꯨꯡꯁꯤ ꯑꯁ ꯌꯥꯝ ꯇꯜꯂꯤꯍꯦ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯑꯣ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯊꯣꯔꯛꯂꯦ ꯍꯦꯟꯖꯨ ꯅꯍꯥꯗꯣ ꯊꯦꯡꯅꯔꯦ ꯃꯁꯥꯅꯧ ꯂꯥꯏꯔꯨ ꯂꯦꯝꯕꯤꯒ ꯑꯣ ꯅꯣꯏꯗꯤ ꯀꯦꯀꯦ ꯃꯣꯏꯔꯥꯡꯒꯤ ꯁꯥꯕꯤ ꯏꯁꯩꯗꯣ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯗꯤ ꯂꯝꯇꯥꯏ ꯀꯦꯀꯦ ꯏꯁꯩ ꯊꯥꯡꯖꯒꯤ ꯅꯨꯄꯤꯅꯦꯕ ꯅꯨꯃꯤꯠꯇ ꯈꯣꯡꯗꯣꯏꯕꯤꯔꯛꯂꯣ ꯅꯤꯉꯣꯟꯒꯤ ꯁꯅꯥ ꯂꯥꯏꯐ ꯊꯣꯡꯒꯥꯟꯗ ꯊꯦꯡꯃꯜꯂꯦ ꯒꯨꯗ ꯅꯥꯏꯠ ꯁꯨꯄ꯭ꯔꯤꯃꯣ ꯑꯣꯏꯅꯥꯝ ꯍꯥꯏ ꯁꯨꯄ꯭ꯔꯤꯃꯣ ꯑꯣꯏꯅꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕꯤ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯉꯥꯏꯍꯥꯛ ꯁꯨꯄ꯭ꯔꯤꯃꯣ ꯌꯦꯡꯈꯣ ꯇꯨꯝꯈꯤꯅꯨ ꯌꯥꯝ ꯉꯜꯂꯤ ꯉꯥꯎꯔꯦꯅꯦ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯊꯣꯔꯛꯂꯦ ꯍꯦꯟꯖꯨ ꯅꯍꯥꯗꯣ ꯊꯦꯡꯅꯔꯦ ꯃꯁꯥꯔꯧ ꯂꯥꯏꯔꯧ ꯂꯦꯝꯕꯤꯒ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯃꯈꯣꯟꯗꯣ ꯂꯝꯇꯥꯗ ꯁꯛꯂꯛꯑꯒꯦ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯇ ꯂꯝꯇꯥꯏ ꯊꯥꯡꯖꯩ ꯅꯨꯃꯤꯠꯇ ꯅꯤꯉꯣꯜ ꯈꯔꯥꯏ ꯊꯣꯡꯖꯥꯟꯗ ꯈꯣꯡꯗꯣꯏꯕꯤꯔꯛꯂꯣ ꯏꯕꯨꯡꯉꯣ ꯏꯁꯩꯁꯨ ꯃꯈꯥ ꯐꯥꯗ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯄ꯭ꯔꯤꯃꯣ ꯑꯣꯏꯅ ꯉꯟꯅ ꯊꯥꯔꯗꯤ ꯌꯦꯡꯉꯣꯏꯗ꯭ꯔꯣ ꯊꯦꯡꯉꯦ ꯉꯁꯥꯏꯗꯤ ꯊꯥꯏꯁꯦ ꯎꯗ꯭ꯔꯣ ꯊꯥꯔꯦ ꯁꯨꯄ꯭ꯔꯤꯃꯣ ꯊꯥ ꯑꯣꯏꯅ ꯌꯦꯡꯗ꯭ꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯂꯨꯅꯤ ꯌꯥꯔꯕꯣ ꯍꯥꯏ ꯍꯜꯂꯣ ꯑꯩ ꯄꯤ ꯇꯥꯔꯦꯅꯦ ꯑꯩꯅ ꯀꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯀꯞꯄꯤꯁꯦ ꯉꯥꯡꯒꯤꯗꯕ ꯇꯨꯝꯅꯤꯡꯕꯒꯤꯅꯦ ꯇꯨꯝꯅꯤꯡꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯅꯣ ꯃꯤ ꯑꯍꯨꯝ ꯈꯛꯇ ꯃꯤ ꯑꯃꯈꯛꯇ ꯂꯥꯏꯐꯇ ꯀꯔꯝꯕ ꯃꯤ ꯉꯥꯏꯔꯀꯥꯟꯗ ꯌꯥꯝꯗꯕꯅꯦ ꯀꯣꯜ ꯃꯤ ꯑꯃꯇ ꯉꯥꯏꯔꯀꯥꯟꯗ ꯐꯖꯅ ꯁꯛꯄꯤꯔꯛꯑꯣ ꯇꯥꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯏꯁꯩ ꯐꯨꯟ ꯐꯥꯗꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯂꯨꯅꯤ ꯌꯥꯔꯣ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯑꯩꯗꯣ ꯏꯁꯩ ꯍꯩꯒꯟꯗꯕ ꯏꯁꯩꯗꯣ ꯀꯩꯅꯣ ꯑꯗꯨꯏꯅꯦ ꯇꯧꯗꯦ ꯍꯥꯏꯕ ꯏꯁꯩ ꯐꯥꯗꯦ ꯑꯗꯨꯒ ꯁꯤꯡꯒꯔꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯄꯒꯤ ꯍꯥꯏꯐꯦꯠꯁꯨ ꯉꯪꯖꯕꯅꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯊꯦꯡꯀ꯭ꯌꯨ 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 ꯆꯦ ꯑꯅꯤꯃꯛ ꯏꯁꯩ ꯁꯛꯂꯛꯑꯣ ꯏꯁꯩ ꯍꯩꯇꯕ ꯃꯤꯌꯥꯎꯋꯦ ꯅꯪ ꯉꯟꯅ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯤ ꯌꯥꯝ ꯃꯌꯥꯝ ꯌꯦꯡꯗꯧꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯌꯥꯝꯕꯅ ꯇꯨꯝꯅꯔꯝꯃꯅꯤ ꯑꯗꯨꯏꯅꯦ ꯑꯅꯤ ꯃꯥꯅꯦꯕꯀꯣ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯉꯟꯅ ꯊꯥꯏꯌꯦ ꯅꯍꯥꯟꯅ ꯑꯗꯨ ꯃꯤ ꯀꯅꯥꯝ ꯌꯦꯡꯗꯦ ꯉꯟꯇꯥ ꯊꯥꯔꯦꯀꯣ ꯃꯤ ꯑꯝꯇ ꯌꯦꯡꯗꯅ ꯑꯩꯈꯣꯏꯁꯦ ꯇꯣꯛꯊꯣꯛꯑꯦ
ꯉꯟꯅ ꯑꯗꯨꯝ ꯇꯨꯝꯊꯣꯛꯑꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯏ ꯀꯥꯔꯕ ꯑꯩꯈꯣꯏ ꯄꯨꯡ 6 ꯑꯗꯥꯏꯗ ꯊꯥꯏꯕ ꯈꯪꯕ꯭ꯔꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯪꯍꯜꯂꯣ ꯇꯥꯗꯕꯁꯨ ꯇꯥꯍꯜꯂꯣ ꯂꯣꯏꯇꯨꯅ ꯊꯝꯖꯒꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯊꯃꯣꯏꯅꯨꯡꯒꯤ ꯃꯤꯡꯁꯦꯟꯅꯤ ꯌꯥꯔꯦ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯂꯣꯏꯁꯜꯂꯁꯤꯔꯥ ꯂꯣꯏꯁꯜꯂꯣ ꯌꯥꯔꯦꯗ ꯇꯨꯝꯅꯤꯡꯉꯛꯑꯦꯕ ꯃꯤꯁ ꯌꯥꯝꯖꯜꯂꯛꯇ꯭ꯔꯦ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯍꯌꯦꯡꯒꯤ ꯄꯨꯡ ꯆꯥꯝꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯪ ꯐꯔꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯁꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯊꯦꯡꯀ꯭ꯌꯨ ꯃꯈꯥꯗꯗꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯁꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯁꯩꯁꯨ ꯍꯩꯖꯗꯦ ꯁꯣꯏꯈꯤꯜꯂꯥꯡꯕꯤ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ